Hello. Welcome to Jerry Alvida. मैं अपने आपको like done channel CV nungaybo Vijay. Thank you so much. Chirauba kamay tawrage? Chirauba mathil hawrabro? Yam tantana thabiga. Nuayti. Kay nuayti no. China ibu nungsibide kanay ba nangwanda? Kanay na nangwanda diwado mo. Che kano tawdabay ay kanaamgida chatpa line ay mawda thamakayam pharakana video thangalayni. Nungsiriba. Nungsida nangi video mayam jengamidodra. Nang jengbiraktabay wani. Ay khangjay guys hawaganu ko sajibu 1 tarik siga. Thamoy lae. Jesus say. Noy ani kaidawnarage aro. Noy ani wari to kai jawrage. Thamoy sajibu mathel kamay tawre sajibu nungaybra cherauba kanabra sajibu jumda ka chatpa phangde yam thawai chaida. Is tawsi jaw amana ay sak thibay lakpidabdu kai yare ko na yam hayranu kanay no sak thiyena lai mate to lakpide ay nangi da laktabante kanamgida chatpa ngamde handakse aigi video do yung hospital chatpa in thangali dogin chetes lae chetes Susmita ki video yengamani. Thank you che. Aisu jengakani ko che nana video jengao habda jengani jengi mang jengi. Thank you. Lakpiriba punama like mo amtang toksenbiyo. Cherauba nungaybro. Jiu, I'm so sorry Juri. Jiu बहन दीदी को ना थोड़ा ऐसे बिजी हो गया कुछ ज़्यादा ही, तो मैं लाइव नहीं आ पाया उस दिन से. सॉरी. आप कैसी हो? चेतेस अꯩगिसु लैबनी अनौबनी. ओके चे जेंके सोइदना जेंके को चे चेराउबा नुंगाइब्रो जीवना. आपने देखा जियो? मैंने थोड़ा सा देखा पर मैं उस दिन से ना मैं इतना बिजी हो गई ना, मैं थोड़ा ऐसे तबीयत भी थोड़ा गड़बड़ हो गया था, तो इसलिए मैं वीडियो भी नहीं उठा पाया और मैं मोबाइल भी ज़्यादा यूज़ नहीं कर पाया. मैं देखूंगी यार जियो, मुझे ध्यान है. ओके. खाना खाया आपने? थमोइना चेसूस नौपागा मित सोकपगी हिदाक हापीरी हाय. ओके मित कईगी सोइनो. मित करीगी सोइनोवा.
ꯕꯤꯖꯦꯅ ꯍꯣꯏ ꯊꯋꯥꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯀꯥꯏꯅ ꯀꯌꯥ ꯎꯁꯤꯠꯇꯅꯒ ꯀꯧꯊꯣꯛꯏꯅꯣ ꯌꯦꯡꯉꯨꯀꯣ ꯍꯣꯏ ꯊꯋꯥꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯀꯥꯏꯅ ꯊꯝꯃꯣꯏ ꯆꯠꯈꯤꯕ ꯌꯥꯔꯣꯏꯀꯣ ꯃꯁꯤ ꯀꯩꯅꯣꯝ ꯇꯧꯗꯣꯔꯤꯀꯣ ꯃꯁꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯀꯥꯏꯅ ꯇꯧꯁꯤ ꯌꯦꯡꯉꯨ जीवना कल आएंगे लाइव या रात को जू मैं अभी तो आ रही हूँ पता नहीं मैं नेक्स्ट का ना बता नहीं पाती हूँ सॉरी क्योंकि दीदी थोड़ा ऐसे बिजी रहती है तो ऐसे में टाइम फिक्स नहीं कर पाते हैं मेरा यही मेरा प्रॉब्लम है कि मैं रोज़ रोज़ नहीं कर पाती हूँ लाइव आप कभी भी करें ना, आप नोटिफिकेशन आने से आप 2 मिनट निकल के आ जाइएगा, मुझे बहुत खुशी मिलेगी। चेतेसना अनौब चैनल सिंसे एलबी थाबा मैम से वीडियो दी सपोर्ट याफबा माले अखोदी वीडियो की मीनी है दोनी चे एलबी मैम से अस ngarang di pung ani da एलबी थाना हौरी एलबी मैम से कोक चे दी एलबी थाबगी खंगदेबो इंटरेस्ट सुंगलाई लेते आइसिनी जम तन थाएब अदुगा जीव हाँ मैंने खाया आपने थोड़ा सा देखा क्या नहीं हाँ जीव मैंने थोड़ा सा देखा जीव एक लाइक कर दो चे दुनी तली एलबी मैम ने कोका साया आइसिनी थमो इज्जत खरबो नंगो बिजे न कौरगा चे सजीबू को जाओ फंगदेदा सिगा दुम उती बुदी थोंगा चाय दुगा वाखल का कनो तो पोतेदा जुम जाम चनिंगे एदी वीडियो सपोर्ट तो दो मिगी एलबी यारो खले मनी चुमे चे मा अदो दिने को वीडियो नत्रसु एलबी दे चंगा सपोर्ट तौरे अब दुम हंजन चंगा सुने अदो मीनेदी हलक्तब दुमाने का जाव सलै दोइदी खंगदेदा चे दुमाने तौइदो अइनदी मतमसु जामना संगजदबा आंगांगसु पिपल लैबनिना मिगी एलबी थुंगनब कोइबसु को अदो ngambe मखैदी चंगे दो वीडियो सु जुम जेंगी एलबी दे जावद्रसु मीना हलक्तब बुदी खंगदेदा चे जीऊ आपने थोड़ा सा देखा था तो हाँ जीऊ मेरे पास ना 2 मोबाइल नहीं है मैं एलबी ख़त्म करने के बाद देखती हूँ इसलिए मैं ज़्यादा कंफ्यूज हो जाती हूँ अगर 2 मोबाइल होती तो मैं अभी देख लेती तुम कब से काम कर रही हो सीरियल में दो साल हो गए ओके बहुत नसीब वाले हो बहुत अच्छे से काम करना आगे भी खूब अच्छे से काम करना बेस्ट विशेष दे रही हूँ आपको चेतेसना नुंतिगी वीडियो तौबा मीगी वीडियो येंगी अइना था अमदा अन्यमानी खक तौबदो अदुदी उबिदे चुमिने चे नुंति तौबा मीदुदी ngasi ama jenghꯧꯗꯁꯨ hayeng amagidon sakat khare adoi akhoi na mi mya mi jengraga akhoi na thangalamdai matamda amakhak yenghꯧdabado aduga yengbirakte na mi do na yengaktabani chumine che hangde che aidi amakhaksu leibani che kaino aina duna susmita singa aina aduga isu jenge he चैनल नतबा दुगैसु सिगै नुपीसिना अꯩꯉꯣꯟꯗ खाइसे यंगचे मापु कइनो कुम्मे
अब शूट हो रहा है। ओके ओके जीव, अब कहाँ पे शूट हो रहा है, कौन सी जगह पे? ꯑꯃꯈꯛ ꯁꯣꯏꯕꯗ ꯀꯅꯥꯝ ꯂꯥꯛꯇꯦ ꯑꯗꯨꯅꯤꯆꯦ ꯈꯪꯗꯦꯕꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯤꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯣꯏꯕ ꯀꯃꯥꯏꯅ ꯅꯨꯡꯁꯤꯕꯤꯗꯣꯏꯕ ꯈꯪꯗ꯭ꯔꯦ ꯃꯤꯒꯤꯗꯤ ꯗꯃꯥꯗ ꯋꯥꯊꯤ ꯉꯥꯡꯉꯁꯨ ꯋꯥꯔꯦꯝ ꯉꯥꯡꯉꯁꯨ ꯑꯗꯨꯝ ꯂꯩꯌꯦ ꯈꯪꯗ꯭ꯔꯦ ꯆꯦ ꯏꯆꯦ ꯁꯖꯤꯕꯨ ꯀꯣꯏꯕ ꯑꯃ ꯂꯩꯕ꯭ꯔꯣ ꯑꯗꯣꯝꯗ ꯀꯣꯏꯕꯒ ꯆꯠꯅꯕ꯭ꯔꯣ ꯑꯩꯈꯣꯏ ꯈꯨꯟꯗꯗꯤ ꯀꯣꯏꯕ ꯆꯩꯔꯥꯎ ꯆꯤꯡ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯃꯤꯁ ꯇꯧꯋꯤꯗ ꯍꯟꯗꯛꯁꯦ ꯃꯈꯣꯟ ꯊꯣꯛꯏꯁꯦ ꯐꯦꯟꯅꯤ ꯑꯊꯣꯏꯕ ꯈꯨꯃꯟ ꯊꯦꯡꯀ꯭ꯌꯨ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯐꯦꯟꯅꯤ ꯐꯦꯟ ꯈꯨꯂꯥꯡ ꯊꯥꯅꯤꯅ ꯐꯦꯟ ꯊꯥꯏꯅꯤ ꯑꯊꯣꯏꯕ ꯆꯩꯔꯥꯎꯕ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯆꯩꯔꯥꯎꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ Tomba like and thank you so much. Mayam punamaku happy Sajibu. Akoy di sa kalaway uti thong bachay. Nang di kay jake. Kana tom di kay chabi rake. KMC kahay ko. Ni na ngapay hindi. 1 tarik numitsiga ngapay ka say. Niko. ꯑꯊꯣꯏꯕꯅ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯅꯤꯡꯕ ꯀꯌꯥ ꯊꯨꯡꯕ ꯑꯣꯏꯖꯔꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡꯛ ꯌꯨ ꯑꯊꯣꯏꯕꯒꯤꯁꯨ ꯄꯟꯅꯅ ꯂꯩꯕ ꯊꯕꯛ ꯀꯌꯥ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯣ ꯑꯩꯈꯣꯏꯁꯨ ꯑꯣꯏꯖꯔꯒꯦ ꯂꯣꯏ ꯄꯨꯝꯅꯃꯛ ꯌꯥꯏꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯑꯊꯣꯏꯕ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯔꯝꯒꯅꯤ ꯉꯔꯥꯡꯗꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯑꯣꯏꯔꯕꯅꯤꯅ ꯀꯔꯤ ꯉꯥꯅ ꯍꯥꯎꯈ꯭ꯔꯒꯦ
ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯆꯩꯔꯥꯎꯏ ꯑꯣ ꯍꯣꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯥꯔꯤꯛ 14ꯁꯦ ꯆꯩꯔꯥꯎꯕꯅꯤ ꯑꯗꯣ ꯍꯟꯗꯛꯇꯤ 18ꯗ ꯂꯣꯏ ꯆꯩꯔꯥꯎꯅꯩ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯌꯨꯝꯂꯣꯟꯗꯁꯨ ꯆꯩꯔꯥꯎꯕꯒꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯉꯔꯥꯡ ꯆꯩꯔꯥꯎꯔꯦ ꯃꯊꯦꯜ ꯍꯥꯎꯕ꯭ꯔꯣ ꯁꯤꯡꯉ ꯂꯥꯛꯑꯦ ꯁꯤꯡꯉ ꯂꯥꯏꯐꯁ꯭ꯇꯥꯏꯜꯅ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯗꯦꯂꯤ ꯃꯦ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯁꯤꯡꯉ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒꯤ ꯕꯦꯁ ꯋꯤꯁꯦꯁ ꯄꯤꯖꯔꯤ ꯃꯊꯦꯜ ꯆꯥ ꯐꯪꯕ꯭ꯔꯣ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯏꯔꯣ हवाई चारे में लई है ꯉꯁꯤꯗꯤ 1 ꯇꯥꯔꯤꯛ ꯅꯨꯃꯤꯠ ꯑꯣꯏꯔꯦ ꯌꯨꯝꯒꯤ ꯃꯊꯦꯜ ꯃꯀꯣꯏ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯕ꯭ꯔꯣ ꯌꯨꯝꯒꯤ ꯃꯆꯤꯗ ꯃꯌꯥꯝ ꯍꯥꯞꯄ ꯃꯌꯥꯝꯗꯣ जियो दीदी गोरखपुर में होता है सॉरी वो शूट चल रहा था ना इसलिए भेजी थी ओके ओके जियो तुम अपना काम ध्यान से करो बहुत ऐसे खूब आगे बढ़ो सिंगर फौजी बाजे किसी नाई उइरे सिमरसे तादबा हाइब जाद्रा अखोई सजीबुनी अखोईगिसु मोटोरुटीगा थोंगो सिंजुगा तौ जोंचाका सजनागा हापगाइना मोइगी तरो तौजाइसे नुंगाइतेदा मोई दिल्लीसे कइसु चाबसु फंगदबा लैबसु फंगदबा अखोइसु तुम तौइदो कसुम जाउदे मर मपांगा असुम मतौ माननबा तौइनी अखोइनबु नोइदी तौब्रो तौई ngarang ꯍꯥꯏꯗꯤ ꯑꯗꯨꯝ ꯎꯇꯤ ꯑꯃꯈꯛ ꯊꯣꯡꯉꯒ ꯑꯗꯩꯗꯤ ꯃꯊꯦꯜ 3ꯈꯛ ꯇꯧꯔꯒ ꯑꯗꯨ ꯀꯩꯁꯨꯝꯁꯨ ꯂꯩꯇꯕꯅꯤꯅ ꯍꯥꯎꯇꯦ ꯌꯦꯅꯝꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯑꯥꯒꯤ ꯃꯔꯣꯏ ꯃꯔꯥꯡ ꯁꯤꯡꯖꯨꯒꯤ ꯃꯔꯣꯏ ꯃꯔꯥꯡꯁꯨ ꯂꯩꯇꯦ ꯀꯃꯥꯏ ꯍꯥꯎꯗꯣꯔꯤ ꯁꯤꯡꯉꯥꯎꯒꯤ ꯐꯦꯃꯤꯂꯤ ꯊꯝꯕ꯭ꯔꯣ ꯁꯤꯗ जियो दीदी मैं जा रही हूँ बाय बाय ओके जियो आप जब फ्री होना तब आ जाना ठीक है थैंक यू आपने आया आप जब फ्री हो तो आ जाइएगा फिर से
ꯃꯤꯗꯤ ꯀꯅꯥꯝ ꯂꯥꯏꯚ ꯊꯥꯅꯕ ꯎꯗꯦ ꯑꯗꯨꯒ ꯃꯤꯗꯤ ꯌꯥꯝ ꯂꯤꯛꯅ ꯂꯥꯛꯏ ꯃꯤꯗꯤ ꯂꯥꯛꯇꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯤꯗꯤ ꯂꯥꯏꯚ ꯊꯥꯅꯕꯗꯤ ꯎꯗꯦ ꯉꯁꯤꯗꯤ ꯋꯥ ꯑꯝꯇ ꯉꯥꯡꯗꯕꯤꯗ ꯊꯥꯔꯁꯤꯔ ꯈꯪꯗ꯭ꯔꯦꯗ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯊꯣꯛꯑꯒꯦ ꯃ꯭ꯌꯨꯠ ꯇꯧꯔꯒ ꯋꯥ ꯉꯥꯡꯉ ꯂꯩꯔꯝꯃꯦ
ꯃꯤ ꯆꯠꯈ꯭ꯔ ꯃꯥꯅꯦ ꯑꯊꯣꯏꯕ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯇꯣꯏꯅ ꯊꯥꯗꯕꯅꯤꯅꯅꯦ ꯃꯤꯁꯤꯡꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯑꯦꯜꯕꯤ ꯊꯥꯅꯦ ꯑꯗꯣ ꯈꯪꯗꯕꯅꯤꯅ ꯌꯥꯝꯅ ꯂꯥꯛꯇꯕ ꯑꯗꯨꯒꯨꯝꯕꯒꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯩꯗꯣ ꯑꯦꯜꯕꯤ ꯇꯣꯏꯅ ꯂꯥꯛꯄ ꯉꯝꯗꯦ ꯈꯤꯇꯪ ꯊꯕꯛ ꯈꯔ ꯆꯤꯜꯂꯤ ꯑꯗꯨꯒꯤ ꯑꯦꯜꯕꯤꯗꯣ ꯇꯣꯏꯅ ꯂꯥꯛꯄ ꯉꯝꯗꯦ ꯑꯊꯣꯏꯕꯁꯦ ꯀꯥꯏꯗꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯊꯣꯠꯄ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯉꯥꯡꯁꯦ ꯁꯥꯎꯟ ꯇꯥꯕ꯭ꯔꯣ ꯇꯥꯕꯤꯗꯕ꯭ꯔꯣ ꯍꯥꯏꯗꯤ ꯑꯩꯅ ꯉꯁꯥꯏꯗꯤ ꯋꯥ ꯉꯥꯡꯗꯣ ꯇꯥꯔꯝꯕ ꯇꯥꯗꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯃ꯭ꯌꯨꯠꯇ ꯂꯩꯔꯝꯃꯦꯕꯀꯣ 1Kꯗꯣ ꯌꯧꯗꯦ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯒꯤꯗꯣ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯈꯪꯍꯧꯗ꯭ꯔꯦ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯍꯥꯏ ꯈꯪꯗꯦ ꯑꯗꯨꯒꯤ ꯍꯪꯉꯤꯅꯦ ꯀꯁꯥꯔꯗꯒꯤ ꯑꯣꯏꯗꯣꯏꯔꯥ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯏꯗꯣꯏꯔꯥ ꯍꯥꯏꯅ ꯑꯗꯨ ꯅꯪꯒꯤ ꯆꯦꯅꯦꯜ ꯄꯥꯏꯕ꯭ꯔꯣ ꯄꯥꯏꯔꯗꯤ ꯑꯝꯇ ꯍꯥꯏꯔꯝꯃꯨ ꯆꯦ ꯇꯦꯁꯅꯤ ꯑꯣ ꯆꯦ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯅꯪꯒꯤ ꯑꯇꯣꯞꯄ ꯑꯥꯏꯗꯤꯔꯣ ꯆꯦ ꯁꯤꯒ ꯍꯥꯡꯕ꯭ꯔꯥ ꯆꯦ ꯆꯦꯅꯦꯜ ꯑꯩ ꯎꯍꯧꯔꯦ ꯌꯥꯔꯅꯤ ꯍꯥꯡꯉꯗꯤ ꯍꯜꯂꯛꯀꯦ ꯆꯦ ꯀꯣꯃꯦꯟꯇ ꯅꯝꯃꯨ
बिट याउदब एलबीनिदा मीगा लाक्तबा हांगदेदा हाय इंग्लिश से ब्लर चलनी तब कहीं सिदी मपांग पांगांग लेरे चे कईगिनो खंगदेबो मीगी एलबीदना दिनाम जाऊ जाऊ चटना जाऊ जाऊ लेनेबको अदो आइगी थारफो मतंददी सुमाने हेक्ता लाक्पीदे दुना आइसु चनिंगदे Hay nào nuti lại देखो महात्मा गांधी आर यू स्पीक असमीज और नेपाली और गारो मैं मणिपुरी बोल रही हूँ महात्मा गांधी जी मैं मणिपुरी में बात कर रही हूँ आप हिंदी में कर सकते हो मेरे साथ लाइक कर दीजिए लिंगजेल कंगैचा मयाम्बू तोलबी अहांगना खुबाक चांगजौ तरा लोनादुना इकोक लेखा ताना खूना मालेम इमा सोंगना पुनेमजरी नचे मैनसु पुनेमजरी इनावबो साइदगी इनाव याउदबगी मपुंग फाददुना लेरंबनी महात्मा गांधी व्हाट इज योर लैंग्वेज नेम इट्स मणिपुरी आपने मणिपुरी सुना है महात्मा गांधी जी आप कहाँ से हो मैं मणिपुरी हूँ और मैं जो बोल रही हूँ मैं मणिपुरी बोल रही हूँ अथोर बखुमन आगू है दुगा निजेना कई हाइगे दा थोइबा है आगू सजीबु चेराउरबो कमाई तौरगे ngarang चेराउब्रो ngasi चेराउब्रो चिचेदी जाम मिस तौरे केमते याव फंगद्रे स्वाइदा दुम लेरे न चेदी करी करी मथेन चाहरगे लिंगजेलना दा थोइबा ए कमाई खंगमीबा हाय दुगा अथोइबना इमानी हाय इमानी इमा अथोइबसे आगू चिचेगी एलबीसे कनामसु लैते ngसाइदगी कनामसु लाक्पीदे दुदा अथोइबसिना ngसाइदगी संगबीरिनी आगू लाइक तो सुन भी चिचेगी से महात्मा गांधी जी आप हो क्या चले गए ये तो एक बार लाइक कर दीजिए।
ꯑꯁ ꯑꯩꯒꯤꯁꯤꯅꯅꯦ ꯍꯦꯛꯇ ꯃ꯭ꯌꯨꯠꯇ ꯑꯩꯅ ꯅꯝꯁꯜꯂ ꯊꯝꯃꯝꯗꯣꯏꯅꯤ ꯑꯩꯈꯣꯏ ꯆꯦ ꯂꯥꯏꯛ ꯇꯧꯁꯜꯂꯨ ꯍꯥꯏꯔꯒ ꯅꯪ ꯂꯥꯏꯛ ꯇꯧꯗꯣꯏ ꯁꯖꯤꯕꯨ ꯀꯩꯀꯩ ꯃꯊꯦꯜ ꯍꯥꯎꯏ ꯀꯔꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯏ ꯍꯥꯏꯔꯣ ꯑꯁ ꯀꯅꯥꯅꯣ ꯈꯪꯗꯦ ꯇꯟꯖꯥ ꯆꯥꯗꯅ ꯀꯣꯂꯤꯡ ꯕꯦꯜ ꯈꯤꯡꯉꯤꯁꯤꯁꯨ ꯑꯩ ꯃ꯭ꯌꯨꯠꯇ ꯂꯩꯇ꯭ꯔꯦ ꯑꯟꯃ꯭ꯌꯨꯠ ꯇꯧꯔꯕꯅꯤ ꯑꯩꯅ ꯐꯤꯜꯇꯔꯁꯦ ꯁꯤꯒꯤ ꯐꯤꯜꯇꯔꯁꯦ ꯊꯝꯃꯤꯅꯦ ꯕ꯭ꯂꯔ ꯆꯠꯄꯁꯦ ꯁꯨꯃꯥꯏꯅ ꯊꯝꯃꯒꯦ ꯑꯗꯨꯏꯗꯤ ꯁꯛ ꯊꯤꯕ ꯑꯩꯈꯣꯏꯗꯤ ꯀꯩ ꯃꯥꯟꯒꯦ ꯌꯦꯡꯉꯨ ꯆꯦ ꯈꯨꯆꯤ ꯀꯩꯅꯣ ꯀꯨꯆꯤ ꯁꯛꯀꯦ ꯍꯥꯏꯗꯣꯏꯔꯣ ꯁꯦꯛ ꯍꯥꯏꯗꯣꯏꯔꯣ ꯑꯣꯟꯅ ꯈꯪꯕ꯭ꯔꯥ ꯈꯪꯗꯦꯀꯣ ꯚꯨꯠꯀꯤ ꯃꯃꯤꯡꯂ ꯑꯩꯌꯥ ꯆꯦ ꯑꯩ ꯅꯪ ꯂꯥꯛꯄꯩ ꯍꯔꯥꯎꯋꯦ ꯉꯁꯥꯏꯗꯒꯤ ꯏꯇꯣꯝꯇ ꯂꯩꯔꯝꯃꯤꯅꯦ ꯁꯖꯤꯕꯨ ꯇꯧꯕ꯭ꯔꯣ ꯆꯦ ꯃꯁꯤ ꯉꯥꯡꯉꯦ ꯇꯥꯎ ꯃꯅꯦ ꯚꯨꯠꯀꯤ ꯃꯃꯤꯡꯅꯤ ꯀꯥꯏꯅ ꯆꯤꯛꯀꯕꯅꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯑꯣ ꯏꯝꯔꯥꯟ ꯏꯝꯔꯥꯟ ꯀ꯭ꯌꯨ ꯍꯟꯁ ꯔही हो ꯆꯦ ꯅꯨꯄꯥ ꯑꯃ ꯂꯥꯏꯛꯁꯤ ꯌꯧꯅ ꯃꯔꯣꯟ ꯑꯃ ꯆꯦꯟꯁꯤꯜꯂꯛꯑꯒ ꯅꯣꯛꯄ ꯏꯃꯣꯖꯤ ꯊꯥꯖꯤꯜꯂ ꯃꯊꯪꯗ ꯑꯃꯨꯛ ꯂꯞꯀꯤ ꯏꯃꯣꯖꯤ ꯊꯥꯖꯤꯜꯂꯛꯏꯁꯤ ꯌꯦꯡꯉꯨ ꯇꯨꯁꯟꯗꯣꯔꯦ ꯃꯥ ꯆꯦꯟꯁꯤꯜꯂꯛꯄꯁꯦ ꯆꯦ ꯁꯜꯃꯥꯅ ꯇꯧꯏ ꯅꯪꯗꯤ ꯆꯦ ꯑꯩꯁꯨ ꯇꯧꯋꯤ ꯃꯇꯧꯗꯤ ꯃꯥꯟꯗꯦꯗ ꯑꯁꯨꯝ ꯆꯍꯤ ꯑꯃꯒꯤ ꯑꯗꯨꯝ ꯇꯧꯕꯗꯣ ꯑꯗꯨ ꯅꯤꯡꯁꯤꯡꯉꯒ ꯑꯗꯨꯝ ꯇꯧꯏ ꯆꯦ ꯍꯥꯎꯕ꯭ꯔꯣ ꯅꯪꯗꯤ ꯑꯩꯗꯤ ꯁꯤꯒ ꯄꯣꯠ ꯁꯨꯗꯦ ꯑꯗꯨꯅ ꯍꯥꯎꯕ ꯌꯧꯗꯦ अदुना इमरान थैंक यू सो मच आपको एलबी पे आने के लिए प्लीज़ एक लाइक भी कर दो और चैनल पे भी आप सपोर्ट करके जाइएगा दुगा चे सलमान ने पियू हायरगा स्माइल तव यंगले अदैदी आगुना कुछ सका ओना माले हो मालसन काटी नत्रगा थांग पारगा मिngोंदा आई फजबरा हंगबदो दु माले ओय फजबरा दीदी इमरान आइब आप कहाँ से जी मैं असम से हूँ इमरान मैडम यस यस सर यस बॉस बोलिए आगुना नेने सामू हायगा हाय तोरे दुगा चे सलमान ngasidi kari nga hauge चे अखोय nga ga चादे ड्यूटी चली ड्यूटी nga चादे चे ngarang su uti चाय अदुगा ngasi su अमुका ngarang utido पेलहौदना को ngasiga कनो तवरे सगलवाय उती तवा चाय होरे नुंदांग चानी दो चासिरा चारुसे खल्लिनि चे हाइदि नवरात्रि गिने असुम नुंगाइतेना ngaदी चादेबको अदु थांगाई सेंगना दिनदो सुद्रोन नवरात्रि लोय चारसिरा इन खल्लिनि इमरान आई लव यू ओ माय गॉड टुरू लव इमरान लाइक डन थैंक यू पर आपने लाइक नहीं किया लाइक दबा दो पहले से ही 9 है अब दबाएगा तो 10 आएगा आप कहाँ से हो मैं असम से हूँ असम सुना हमने सुना असम ओए असम कोटपोरा मैडम है मैं आसाम से ही हूँ इमरान आप कहाँ से हो आप भी आसाम से लग रहे हो अगु नते हानको संदुजु माले कइनो संदुजु ओइबुआ अगु कई हाइनोने चेदी सक थीबनिने नंगी कइनोसे कमेंट से पाबगा थोक्ट्रेने सक्तो थीबनते नचेदी लाइक सोइते पाबगा थोक्ट्रे नंग कमेंट से कई हाइनो नतोंद पुनों तो नहीं कइनो कहिंजांग चार केसु खुमदे हाइबा बुचे समान एकोई दुगदी ngasi mare ko susmi che bu kem khangdre ni duni hairo siga manadabnina
ꯁꯤꯒꯩꯁꯤꯒꯅ ꯑꯃ ꯑꯗꯨꯗꯣ ꯁꯤꯒꯩꯁꯤꯒꯅꯦ ꯃꯣꯏ ꯍꯪꯅꯔꯒꯅꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯒꯦꯅ ꯍꯪꯅꯔꯒ ꯇꯧ ꯇꯥꯏ ꯑꯗꯨꯗꯣ ꯑꯗꯨꯅ ꯐꯔꯗ꯭ꯔ ꯆꯦꯁꯦ ꯍꯧꯖꯤꯛꯁꯨ ꯁꯪꯗ꯭ꯔꯦꯅ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯑꯍꯥꯟꯕꯗꯤ ꯈꯜꯂꯝꯃꯦꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯉꯝꯕ ꯈꯔ ꯍꯦꯜꯂꯦ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩꯗ ꯇꯧꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯑꯉꯝꯕ ꯈꯔ ꯍꯦꯜꯂꯦꯅ ꯑꯗꯣ ꯍꯧꯖꯤꯛ ꯕꯥꯔꯣꯗꯁꯨ ꯆꯥꯗ꯭ꯔꯕꯅꯤꯅꯅꯦ ꯑꯩꯅ ꯈꯜꯂꯤꯕ ꯑꯗꯨ ꯅꯕꯔꯥꯇ꯭ꯔꯤꯁꯦ ꯃꯄꯨꯡ ꯐꯥꯔꯒ ꯆꯥꯕꯅ ꯐꯔꯗ꯭ꯔꯥ ꯍꯥꯏꯅ ꯚꯨꯠꯀꯤ ꯃꯃꯤꯡꯅꯤ ꯑꯩ ꯍꯣꯔꯔ ꯐꯤꯂꯝ ꯌꯦꯡꯗꯦꯀꯣ ꯍꯥꯟꯅ ꯀꯣꯁꯟ ꯇꯣꯏꯂꯦꯠꯇ ꯂꯩꯕꯗꯣ ꯑꯒꯨ ꯀꯩ ꯍꯥꯏꯅꯣ ꯅꯪ ꯍꯥꯏꯁꯤ ꯆꯤꯆꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯒꯨ ꯅꯪ ꯀꯣꯃꯦꯟ ꯏꯕ ꯃꯇꯝꯗ ꯔꯦꯁꯄꯦꯛꯇ ꯏꯌꯨ ꯀꯩ ꯍꯥꯏꯅꯣ ꯆꯤꯆꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ असमर कोर पड़ा असम से मैं असम सिलचर से हूँ इमरान होई चेबेमा पनीर चाहिए है पनीर हाँ कहीं सजीबुदो पनीर चाबरने सजीबुदो पनीर चाना ब्रो ꯑꯩ ꯈꯪꯗ꯭ꯔꯦ ꯑꯒꯨ ꯅꯪꯒꯤ ꯀꯣꯃꯦꯟꯁꯦ ꯆꯤꯆꯦ ꯅꯪꯒꯤ ꯀꯣꯃꯦꯟꯁꯤꯒꯤ ꯃꯤꯅꯤꯡ ꯑꯩ ꯈꯪꯗ꯭ꯔꯦ ꯁꯤꯗꯗꯤ ꯉꯁꯤ ꯃꯔꯤꯅꯤ ꯁꯨꯔ ꯃꯥꯜꯂꯦ ꯅꯕꯔꯥꯇ꯭ꯔꯤꯒꯤ ꯆꯦ ꯀꯦꯝꯗ ꯍꯪꯉ ꯈꯪꯉꯅꯤ ꯅꯠꯇ꯭ꯔꯁꯨ ꯃꯣꯏ ꯃꯈꯥꯒꯤ ꯃꯣꯏ ꯂꯩꯅꯩꯁꯤ ꯍꯪꯉ ꯈꯪꯉꯅꯤ ꯆꯦ ꯑꯩꯈꯣꯏ ꯑꯥꯗꯗꯤ ꯀꯩꯅꯣ ꯇꯧꯏꯅꯀꯣ ꯁꯥꯒꯩ ꯅꯥꯇꯩꯗ ꯇꯧꯔꯒ ꯑꯗꯩꯗꯤ ꯏꯁꯥꯒꯤꯗ ꯀꯩꯅꯣ ꯇꯧꯔꯒ ꯍꯦꯜꯂꯤ ꯑꯗꯣ ꯑꯁꯤꯒꯅꯕꯨ ꯃꯣꯏꯒꯤꯗꯤ ꯃꯁꯥ ꯃꯁꯥꯅ ꯅꯕꯔꯥꯇ꯭ꯔꯤ ꯌꯧꯔꯛꯄꯒ ꯂꯣꯏ ꯍꯦꯜꯂꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯔꯛꯇ ꯍꯥꯏꯗꯤ ꯑꯗꯨ ꯌꯥꯝ ꯀꯩꯅꯣ ꯇꯧꯕꯗꯣ ꯂꯨꯕꯗꯣ ꯇꯧꯕꯅꯤꯅ ꯃꯔꯛꯇ ꯆꯦꯁꯟꯅꯤꯡꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯅꯕꯔꯥꯇ꯭ꯔꯤꯒꯤ ꯅꯍꯥꯟꯗꯒꯤ ꯀꯩꯝ ꯆꯥꯗꯦ ꯉꯥ ꯆꯥꯛ ꯀꯩꯝ चादे इमरान आप चैनल पे भी सपोर्ट करके जाइएगा आप चैनल चलाते हो तब आप एक कमेंट छोड़ दो वीडियो पे वीडियो वॉच करके मैं भी आपको रिटर्न दूंगी अदुगा इमरान मणिपुर जी नहीं मैं मणिपुर से नहीं हूँ मैं असम से हूँ पर मैं मणिपुरी हूँ जैसे हमारे प्यू करी करी भूत मम्मी नो ताजरी खंगे चे मसिंगांग से चुम्बो शर्मा नुपा नुपी गिजे शर्मा ओइबा गैजे सब फजै राशि लई हाय चुम्ब्रा आई केवा स्टेरियोटाइप से चुम्ब्रो ꯑꯩꯒꯤ ꯁ꯭ꯇꯦꯔꯤꯑꯣꯇꯥꯏꯞꯁꯦ ꯆꯨꯝꯕ꯭ꯔꯣ ꯍꯥꯏ ꯆꯦ ꯁꯣꯔꯃꯥ ꯀꯩꯅꯣꯝ ꯍꯪꯉꯤ ꯅꯉꯣꯟꯗ ꯑꯌꯥ ꯑꯥꯔ ꯀꯦ ꯅꯤꯅꯦ ꯂꯥꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯅꯤꯅꯦ ꯅꯆꯥꯒꯤꯗ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯑꯩ ꯁꯨꯁꯃꯤ ꯂꯥꯛꯆꯔꯤꯌꯦ ꯂꯥꯛꯄꯤꯌꯨ ꯂꯥꯛꯄꯤꯌꯨ ꯅꯤꯅꯦ ꯅꯤꯅꯦ ꯍꯣꯏ ꯂꯥꯛꯄꯤꯗꯅ ꯀꯅꯥ ꯂꯥꯛꯄꯤꯗꯣꯏꯅꯣ ꯁꯖꯤꯕꯨ ꯀꯔꯤ ꯀꯔꯤ ꯃꯊꯦꯜ ꯍꯥꯎꯈ꯭ꯔꯦ ꯅꯤꯅꯦ ꯉꯁꯤ 1 ꯇꯥꯔꯤꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯉꯁꯤ ꯆꯩꯔꯥꯎꯔꯤꯔꯥ गाना ठीक है बाय अरे बाय क्यों रहो थोड़ा टाइम और बातें करो हो जाए ओके हो जाए में तो मैं आ चुकी थी मैं पहले नौगांव में रहती थी हो जाए में भी मतलब आ चुकी थी पहले होइने अखोइसु दुनी तौरिबा मिदोनी चे हाइदी मोइसिगा लेरबनिना फरक अमता ताइदि अखोइना तौबसे मोगा मानना चत्रे मोइना मु लाना खनगिद्रा हाइना अदुइ दुम लाइसु लाइनी चे नंग करी nga चाइबा ngasi 1 तारीख की इमरान मालूम नहीं मणिपुरी लैंग्वेज क्यों आप असम पे तो इतना सारा मणिपुरी है मालूम होना चाहिए आपको अभी तक मणिपुरी क्यों नहीं मालूम मणिपुरी मालूम होना चाहिए असम पे तो मणिपुरी ही मणिपुरी है
इमरान चश्मा पहन के अभी नाच रहे अगुने लेबने थियो होरेन वाइटीदा 6 feet tall woman खुची सके ओना हाना क्वेश्चन हाइदुगा kamantoga haiduga arkenine ten laidan hoi ngasidi nga thonge susni nine hawrangani jumda leiba noidi yam nungai ngani nine akhodi mapanda leirbaina sigumba thodok thokpa matamda yum yam ningsange mayamna jausong bandra chare jausong bandra su chaba phangudre aduga aguna Japanese kini haiduga इमरान हो जाए नहीं हाँ हो जाए चे समान ꯑꯩꯁꯨ ꯉꯁꯤ ꯉꯥꯒ ꯆꯥꯗꯦꯗ ꯑꯣ ꯆꯦꯅꯁꯨ ꯆꯦ ꯑꯩꯈꯣꯏ 1 तारीखꯀ ꯂꯣꯏ ꯐꯣꯂꯥ ꯇꯥꯔꯦ ꯗꯣꯅꯤ ꯆꯦ ꯃꯤꯒꯤ ꯆꯠꯄ ꯉꯝꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯆꯠꯄ ꯆꯠꯇꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯔꯛ ꯁꯔꯛꯇ ꯂꯣꯏ ꯐꯣꯂꯥ ꯇꯥꯔꯦ ꯅꯨꯡꯉꯥꯏꯇꯦ ꯆꯦ ꯃꯣꯏ ꯃꯔꯛꯇ ꯂꯩꯕꯅꯤꯅꯅꯦ ꯏꯀꯥꯏꯖꯩꯌꯦꯕ ꯑꯗꯨꯒ इमरान हो जाए मणिपुरी नहीं है ओके ओके हो जाए में क्यों नहीं मणिपुरी है हो जाए में तो मणिपुरी है बहुत सारा आपका इलाका में नहीं हो सकता है पर थोड़ा ऐसे आगे पीछे तो हो जाए में तो बहुत सारा मणिपुरी है हो जाए में मणिपुरी है नौगांव में भी है गुवाहाटी में भी है हाँ नौगांव में ज़्यादा नहीं होगा क्योंकि ऐसे 1-2 ऐसे होगा तो हो जाए में तो बहुत सारा है इमरान अगुना फेसबुक नोटिफिकेशन लाखरे आई वंडर हु इज इट इज फेसबुक नोटिफिकेशन का खंगी आगाम से कनानो जोंको अदुगा चे शर्मा ने पियो ममिंग सिंगो ताजदुने हाय अदी नेने सीना सुस्मी केएमसी नेने सी अखोई ngasi सगोलवाई उती अमा थोंगे सिंजू अमा तौरे बोरा अमा तौरे दिमाइरेन अंगानबा अमागा तौरगा चारे नेने सीदी करी nga ओइना चारे नेसी एलबीदा लाक्ट्रसु वारौगनुको कनो तोए आई कुइरे इसा वीडियो थांगत्तबा हाइदि ngarang nahadagi लेबको था मखाइम खरा दुम अगांगसिंग चाक चाबा चादबदों हॉस्पिटल खरा चथोक चसिन तौरगा लेरे आगुना नो खरे दुगा आगुना होरेन थियो वाइतीदा नेने सामू हाय आदि इमरान मणिपुरी गर्ल ब्यूटीफुल थैंक यू हरे जो ड्रागो दुगा नेने सीना आगु हाय हायना हाय आगुदा हाय तौरे आगु नेने सीना कौरे इमरान ओ इमरान आप चैनल चलाते हो अगुना नेने आरके पुनेम जरी है अदो आगु इचे वाम हाइगे नंगना पुनेम जरी ना हारिबा सिगी साइटा से जाना था क्वांगबा निंगथौरोगी पुनेम जरी ना हाइबा मरोल नेबको अखोय मसेंता पंगाई हाइनादबको अदो नंगना असिगी मरोल से नंगना साइटा से नंगना सिजनबा तादे अदुगी मतुंग ताबस नंगना फजना सिजनगदबा हाइदि अंगांग ओरसु कमाइना मिंगोंदा वा हाइनी कदौनी अदैदी हाइदि दुमाइना ने अमा नंगना सिजनबा तादे नंगना पुनेम जरीसु हाइदि नंगना अमा मसु पंगाई हाइ अदुदी जानते अदुदी नंगना हम लोलिबा मरोलो करेमनबा थोकनेबा मणिपुर फार्मर ओहो है इबुंग थागतचरी इबुंग लाक्पीबगी हैप्पी चेराउबा अदुदी ए मम्मा किचन लाए थैंक यू मम्मा सु लाक्पीरे थैंक यू लाइक डन मम्मा हैप्पी चेराउबा ngasidi 1 तारीख की हिंजांग हाउरबो ꯑꯩꯒꯤꯗꯤ ꯉꯔꯥꯡꯅꯦ ꯀꯩꯅꯣ ꯇꯧꯔꯦ ꯃꯃꯥ ꯍꯥꯏꯗꯤ ꯅꯨꯡꯊꯤꯟ ꯋꯥꯏꯔꯝꯗꯁꯨ ꯑꯩꯅ ꯃꯇꯧ ꯃꯥꯟꯅꯕꯗꯤ ꯑꯗꯨꯝ ꯈꯔ ꯇꯧꯔꯦꯕꯀꯣ ꯄꯨꯔꯤꯁꯨ ꯍꯧꯔꯦ ꯑꯩꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯖꯤꯕꯨꯒꯤ ꯄꯨꯔꯤ ꯍꯧꯕ ꯑꯗꯨꯃꯥꯏꯅ ꯕꯣꯔꯥ ꯈꯔꯒ ꯍꯧꯔꯦ ꯌꯥꯝ ꯍꯥꯎꯔꯝꯃꯤ ꯅꯦꯅꯦꯁꯤꯅ ꯑꯒꯨ KMC ꯍꯥꯏ ꯑꯗꯨꯒ ꯏꯕꯨꯡ ꯐꯥꯔꯃꯔꯅ ꯋꯥꯟꯗꯔꯐꯨꯜ ꯀꯣꯕꯤ ꯐꯨꯜ ꯋꯥꯟꯗꯔꯐꯨल कोबी फुल हाय अदुगा इबुंग फार्मर मथेल हाउख्रब्रो
ꯑꯗꯨꯒ ꯃꯃꯥ ꯀꯤꯠꯆꯦꯟꯅ ꯐꯥꯔꯃꯔ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏ ꯀꯨꯏꯔꯦ ꯑꯁꯦꯡꯕ ꯑꯩꯅ ꯊꯦꯡꯅꯗꯕꯩꯔꯥ ꯑꯩꯗꯤ ꯀꯨꯏꯔꯦ ꯑꯁꯦꯡꯕ ꯑꯒꯨꯅ ꯐꯦꯁꯕꯨꯛ ꯅꯣꯇꯤꯐꯤꯀꯦꯁꯟ ꯈꯪꯉꯤꯅ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯕ ꯂꯣꯏ ꯈꯪꯉꯤ ꯍꯥꯏ ꯁꯤ ꯑꯉꯥꯡ ꯌꯦꯡꯉꯨꯀꯣ ꯑꯗ ꯀꯩꯒꯤꯅꯣ ꯅꯪꯅ ꯐꯦꯁꯕꯨꯛ ꯅꯣꯇꯤꯐꯤꯀꯦꯁꯟ ꯅꯅꯥ ꯊꯥꯡꯒꯠꯂꯛ ꯇꯥꯏꯗꯣ ꯍꯧꯖꯤꯛ ꯅꯪ ꯐꯦꯁꯕꯨꯛ ꯍꯥꯡꯕ ꯃꯇꯝꯂ ꯑꯗꯩꯗꯤ ꯏꯕꯨꯡ ꯐꯥꯔꯃꯔꯅ ꯃꯃꯥ ꯂꯥꯟ ꯀꯜꯂꯦ ꯑꯩꯈꯣꯏ ꯈꯨꯟꯗ ꯏꯕꯨꯡ ꯂꯥꯏ ꯈꯣꯏꯔꯝꯁꯤꯀꯣ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯤꯗ ꯂꯣꯏ ꯄꯨꯝꯅꯃꯛ ꯃꯕꯨꯡ ꯃꯧꯄꯥꯎ ꯇꯞꯄ ꯑꯣꯏꯔꯁꯅꯨ ꯑꯒꯨꯅ ꯀꯪꯂꯩꯆꯥ ꯃꯌꯥꯝꯕꯨ ꯇꯣꯜꯂꯕꯦ ꯑꯩꯍꯥꯛꯅ ꯈꯨꯕꯥꯛ ꯆꯥꯡꯖꯧ ꯇꯔꯥ ꯂꯣꯟꯅꯗꯨꯅ ꯏꯀꯣꯛ ꯂꯩꯈꯥ ꯇꯥꯅ ꯈꯨꯅ ꯃꯥꯂꯦꯝ ꯏꯃꯥ ꯁꯣꯛꯅ ꯄꯨꯅꯦꯝꯖꯔꯤ ꯍꯥꯏ ꯑꯗꯨꯒ ꯑꯅꯤꯅꯦꯁꯤꯅ ꯍꯥꯏ ꯐꯥꯔꯃꯔ ꯍꯥꯏ ꯑꯒꯨꯅ ꯑꯩ ꯄꯅꯤꯔ ꯍꯥꯏ ꯇꯣꯄꯤꯛ ꯇꯣꯞꯅ ꯍꯦꯜꯂꯣ ꯇꯣꯄꯤꯛ ꯇꯣꯞ ꯋꯦꯜꯀꯝ ꯇꯨ ꯃꯥꯏ ꯂꯥꯏꯐ ꯇꯣꯄꯤꯛ ꯇꯣꯞꯄꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯂꯥꯏꯛꯁꯨ ꯇꯧꯁꯟꯕꯤꯌꯨ ꯑꯝꯇ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯆꯦꯅꯦꯜꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯐꯥꯔꯃꯔꯅ ꯑꯥꯔ ꯀꯦ ꯃꯃꯥ ꯍꯥꯏ ꯑꯗꯨꯒ ꯑꯥꯒꯨꯅ ꯀꯀꯥ ꯐꯥꯔꯃꯔ ꯄꯣꯂꯣꯏ ꯃꯤꯡꯂꯦꯟꯗꯤ ꯍꯥꯏ ꯃꯅꯤꯄꯨꯔ ꯐꯥꯔꯃꯔꯅ ꯑꯥꯒꯨ ꯃꯪꯒꯨ ꯖꯪꯒꯨ ꯂꯪꯒꯨ ꯇꯁ ꯇꯣꯄꯤꯛ ꯇꯣꯞꯅ ꯖꯣꯏ 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 ꯇꯣꯄꯤꯛ ꯇꯣꯞ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯐꯥꯔꯃꯔꯅ ꯑꯒꯨ ꯃꯥꯂꯦꯝ ꯈꯨꯃꯟ ꯑꯗꯨꯒ ꯆꯦ ꯁꯜꯃꯥꯅ ꯁꯨꯁꯃꯤ ꯑꯩꯗꯤ ꯅꯕꯔꯥꯇꯤ ꯂꯣꯏꯔꯒ ꯄꯨꯟꯅ ꯉꯥ ꯆꯥꯅꯤ ꯆꯦ ꯑꯗꯨꯅꯦ ꯑꯩꯁꯨ ꯈꯜꯂꯤꯕ ꯑꯌꯨꯛꯇꯣ ꯃꯥ ꯍꯥꯏꯗꯤ ꯀꯣꯇꯔ ꯒꯥꯔꯗ ꯗ꯭ꯌꯨꯇꯤ ꯂꯩꯅ ꯉꯥ ꯂꯧ ꯆꯠꯄ ꯁꯪꯗ꯭ꯔꯦ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯁꯟꯗꯥ ꯉꯁꯥꯏ ꯆꯥꯕꯁꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯁꯟꯗꯥ ꯇꯥꯔꯕꯅ ꯀꯩꯗꯧꯗꯣꯔꯤꯆꯦꯀꯣ ꯅꯍꯥꯟꯗꯩ ꯆꯥꯕꯩ ꯆꯥꯕ ꯃꯔꯛꯁꯤꯒ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯆꯥꯔꯅꯤ ꯆꯦ ꯑꯗꯩꯗꯤ ꯑꯗꯨꯅ ꯐꯔꯅꯤꯕꯣ ꯆꯦ ꯑꯗꯩꯗꯤ ꯏꯕꯨꯡ ꯐꯥꯔꯃꯔꯅ ꯆꯩꯔꯥꯎꯕ ꯂꯣꯏꯈꯤꯕ ꯀꯨꯏꯔꯦꯀꯣ ꯍꯥꯏꯌꯦ ꯑꯣ ꯍꯣꯏ ꯏꯕꯨꯡꯍꯣꯏꯒꯤ ꯅꯣꯡꯃ ꯄꯥꯟꯕꯗ ꯆꯩꯔꯥꯎꯕ ꯑꯣꯏꯔꯝ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯅꯦꯅꯦꯁꯤꯅ ꯏꯆꯥꯒꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯥꯏꯗꯣ ꯑꯒꯨꯅ ꯑꯩꯗꯤ ꯀꯔꯦꯝꯅꯕꯗꯤ ꯅꯠꯇꯦ ꯆꯦ ꯁꯨꯁꯃꯤ ꯏꯅꯥꯎ ꯅꯨꯡꯁꯤꯕꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯅꯥꯎꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯦ ꯑꯗꯨꯒ ꯏꯕꯨꯡ ꯐꯥꯔꯃꯔꯅ ꯋꯥꯟꯗꯔꯐꯨꯜ ꯀꯣꯕꯤ ꯐꯨꯜ ꯕ꯭ꯌꯨꯇꯤꯐꯨꯜ ꯁꯨꯁꯃꯤꯇꯥ ꯏꯕꯨꯡꯅ ꯊꯥꯒꯠꯇ꯭ꯔꯗꯤ ꯀꯅꯥꯅ ꯊꯥꯒꯠꯇꯣꯏꯅꯣ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯑꯒꯨꯅ ꯁꯤ ꯑꯉꯥꯡꯁꯦ ꯍꯥꯏꯁꯤꯅꯤ ꯆꯤꯔꯦꯗ ꯍꯥꯏꯁꯤꯅꯤ ꯃꯁꯤ ꯑꯍꯟ ꯍꯥꯏꯔꯔꯣꯏꯗꯣꯏꯗꯤ ꯑꯍꯟ ꯍꯥꯏꯔꯒꯦꯗꯣ ꯑꯗꯨꯒ ꯑꯒꯨꯅ ꯑꯩ ꯑꯉꯥꯡꯁꯦ ꯀꯩꯗꯧꯔꯒꯦ ꯁꯤ ꯑꯉꯥꯡꯁꯦ ꯀꯩꯗꯧꯔꯒꯦ ꯆꯦ ꯁꯨꯁꯃꯤ ꯍꯥꯏꯅ ꯍꯥꯏꯕ ꯑꯉꯥꯡꯉꯩꯗꯣ ꯑꯉꯥꯡꯉꯩꯗꯣ ꯑꯉꯥꯡꯅꯤ ꯑꯒꯨꯅ ꯑꯩꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯒꯨ ꯃꯪꯒꯨ ꯂꯪꯒꯨ ꯖꯪꯒꯨ ꯈꯪꯉꯣꯗꯣ ꯆꯦ ꯁꯜꯃꯥ ꯁꯨꯁꯃꯤ ꯑꯩꯗꯤ ꯒꯟꯄꯇꯤ ꯃꯇꯝꯗꯁꯨ ꯊꯥꯈꯥꯏꯗꯨ ꯉꯥ ꯍꯦꯜꯂꯤꯅꯦ ꯆꯦ ꯑꯗꯨꯒ ꯒꯟꯄꯇꯤꯒꯤꯁꯦ ꯌꯥꯝ ꯀꯟꯕ꯭ꯔꯣ ꯍꯥꯏꯗꯤ ꯒꯟꯄꯇꯤꯁꯦ ꯁꯤꯒ ꯇꯧꯖꯥꯠꯅꯕꯨꯗꯤ ꯀꯟꯗꯦ ꯍꯥꯏꯗꯤ ꯃꯨꯝꯕꯩꯗ ꯅꯠꯇꯕꯅꯤꯅꯅꯦ ꯑꯗꯨꯒ ꯑꯩꯗꯨꯗꯤ ꯍꯦꯜꯍꯧꯗꯦ ꯆꯦ ꯑꯗꯨꯗꯤ ꯍꯦꯜꯍꯧꯗꯦ ꯑꯗꯨꯒ ꯑꯒꯨꯅ ꯑꯩ ꯁꯪꯖꯗꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯑꯩ ꯑꯉꯥꯡꯁꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ अगर इमरान ना लव लव थैंक यू इमरान आप चैनल पे सपोर्ट करिएगा वीडियो पे भी सपोर्ट करिएगा पर आप मणिपुरी को भी फ्रेंड बनाना ठीक है ताकि आप मणिपुरी जान पाए यदि अंजलि लाए अंजलि शर्मा हाय चे हेलो अंजलि कहीं हिंजांग चारके नंदी करी करी मथेल सजीबू तवी अखोदी उतीगी मथेल तौरे आगूना मैम नोखरे आगूना तौसीदे अदुगा चे शर्मा चे शर्मा वांतगिदोरे पियू लेसाबी सारी मसे लेसाबी सारनी जेमा अखोई लेट्रने पंगसु पंगी हाइना साउरी हाइबा सिंगसु अई सिंदे हाइबा अदुगी वारीदो अई निंजंगेको मा आंगांजे हाइबदो मा ngसाइदे नोइनि यong दुगा आगुना चेंजली हाय आगुना सादे अई अहन सारी चेसु बाय बाय इमाबोक आगुना हाहा फेसबुक नोटिफिकेशन गजु लाखरिए
ꯑꯁꯤ ꯑꯉꯥꯡꯁꯦ ꯌꯥꯝ ꯈꯪꯕꯅꯦ ꯑꯩ ꯑꯗꯨꯅꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯐꯦꯁꯕꯨꯛ ꯅꯣꯇꯤꯐꯤꯀꯦꯁꯟꯒ ꯌꯥꯝ ꯏꯟꯇꯔꯦꯁ ꯂꯧꯋꯤꯗꯣ ꯑꯗꯩ ꯑꯟꯖꯂꯤꯅ ꯑꯒꯨ ꯑꯩꯗꯤ ꯅꯪꯅ ꯆꯠꯄ ꯃꯐꯝꯗ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯌꯦ ꯃꯥꯡ ꯌꯥꯎꯗ꯭ꯔꯁꯨ ꯂꯥꯛꯑꯣ ꯑꯟꯖꯂꯤ ꯏꯕꯨꯡ ꯐꯥꯔꯃꯔꯅ ꯃꯦꯁꯦꯖ ꯑꯃ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯆꯦ ꯁꯃꯥꯅ ꯃꯣꯏꯁꯤꯒꯤꯗꯤ ꯒणꯄꯇꯤ ꯄꯨꯖꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯨꯖꯥꯅꯤ ꯍꯥꯏꯌꯦ ꯑꯣ ꯃꯅꯤ ꯆꯦ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯗꯁꯨꯅꯤ ꯅꯠꯇ꯭ꯔ ꯆꯦ ꯄꯣꯠ ꯂꯥꯞꯅꯔꯕꯃꯤꯅ ꯑꯗꯨ ꯆꯦ ꯑꯁꯤꯒꯅꯅꯦ ꯀꯩꯅꯣꯗꯣ ꯅꯍꯥꯟꯃꯨꯛ ꯄꯨꯖꯥꯗꯁꯨ ꯉꯥꯌꯦꯟ ꯆꯥꯌꯦꯟꯗ ꯇꯧꯋꯤꯅꯀꯣ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯒ ꯌꯥꯝꯈ꯭ꯔꯦꯗ ꯆꯦ ꯑꯗꯨ ꯅꯠꯇꯕꯗꯁꯨ ꯒꯂꯤ ꯒꯂꯤꯗꯁꯨ ꯀꯨꯟꯗꯜ ꯀꯥꯟ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯒꯂꯤ ꯒꯂꯤꯗꯁꯨ ꯉꯥꯛꯇꯅꯦ ꯈꯜꯂꯒ ꯃꯣꯏꯒꯤꯗꯤ ꯄꯤꯖꯗꯅ ꯑꯗꯩꯗꯤ ꯃꯣꯏꯅ ꯄꯨꯖꯥꯗ ꯇꯣꯏꯃꯟꯕꯅꯤꯅꯅꯦ ꯑꯩꯈꯣꯏꯅ ꯇꯧꯗꯕꯗꯨꯒ ꯃꯣꯏ ꯈꯜꯂꯦꯕ ꯑꯩꯈꯣꯏꯁꯦ ꯄꯨꯖꯥ ꯇꯧꯗ꯭ꯔꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯤꯒꯩꯁꯤꯒ ꯅꯥꯒꯥꯂꯦꯟꯒꯤ ꯃꯤ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅꯅꯦ ꯃꯣꯏꯁꯦ ꯑꯩꯈꯣꯏꯗꯅꯦ ꯅꯥꯒꯥꯂꯦꯟꯒꯤ ꯃꯤꯔꯥ ꯍꯥꯏꯅ ꯈꯟꯕ ꯃꯁꯤꯗ ꯑꯣꯏꯔꯦꯅꯦ ꯊꯋꯥꯏ ꯆꯥꯛꯏꯁꯦ ꯅꯥꯒꯥꯂꯦꯟ ꯃꯤꯗꯤ ꯅꯥꯒꯥꯂꯦꯟ ꯃꯤꯅꯤ ꯈꯪꯉꯤꯕꯅꯤꯅ ꯑꯟꯖꯂꯤꯅ ꯆꯦ ꯑꯩꯈꯣꯏꯁꯨ ꯎꯇꯤꯅ ꯇꯧꯔꯦ ꯑꯗꯨꯅꯤ ꯑꯟꯖꯂꯤ ꯎꯇꯤ ꯑꯃꯃꯝꯗꯤ ꯌꯦꯅꯝ ꯊꯥꯛꯄ꯭ꯔꯥ ꯊꯥꯛꯇꯕ꯭ꯔꯥ ꯑꯩꯈꯣꯏ ꯌꯦꯅꯝꯒ ꯊꯥꯛꯇꯦ ꯑꯗꯨꯝ ꯁꯖꯤꯕꯨ ꯃꯇꯧ ꯃꯥꯟꯅꯕꯀꯣ ꯄꯥꯡ ꯁꯥꯅꯕ ꯑꯗꯨꯒ ꯑꯒꯨꯅ ꯇꯜꯂꯦꯗ ꯀꯀꯥ ꯃꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯟꯖꯂꯤ ꯇꯟꯗꯤ ꯍꯧꯕ꯭ꯔꯣ ꯇꯟ ꯁꯖꯤꯕꯨꯒꯤ ꯇꯟꯒꯗꯣ ꯍꯧꯕ꯭ꯔꯣ ꯑꯩꯗꯤ ꯉꯔꯥꯡ ꯀꯩꯅꯣꯗꯣ ꯍꯧꯔꯦꯕꯀꯣ ꯇꯟ ꯍꯧꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯕꯣꯔꯥꯁꯨ ꯈꯔ ꯍꯧꯔꯦ ꯑꯗꯣ ꯉꯁꯤ ꯅꯣꯡꯉꯥꯜꯂꯒꯁꯨ ꯆꯥꯍꯧ ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯅ ꯑꯆꯣꯠꯄ ꯑꯣꯏꯅ ꯊꯤꯠꯂꯒꯅꯦ ꯍꯧꯕꯗꯣ ꯍꯧꯒꯦꯅ ꯇꯧꯋꯦ ꯆꯤꯅꯤ ꯊꯥꯛꯑꯒ ꯑꯗꯩ ꯑꯃꯨꯛꯁꯨ ꯑꯩꯅ ꯈꯜꯂꯦ ꯀꯅꯥꯝꯇ ꯄꯤꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯆꯥꯁꯤꯟꯗꯅ ꯑꯃꯨꯛ ꯅꯥꯔꯛꯄ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯅ ꯍꯧꯗ꯭ꯔꯦ ꯑꯒꯨꯅ ꯌꯥꯝ ꯈꯪꯕꯅꯦꯕ ꯍꯥꯏꯅ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯐꯥꯔꯃꯔꯅ ꯑꯃꯨꯛꯀ ꯑꯣꯍꯣ ꯑꯗꯩꯗꯤ ꯑꯒꯨꯅ ꯑꯃꯨꯛ ꯁꯦꯠꯇꯈꯔꯦ ꯑꯗꯩꯗꯤ ꯆꯦ ꯑꯩꯁꯨ ꯂꯥꯏꯚ ꯇꯧꯁꯤꯔ ꯈꯪꯗꯦ ꯑꯟꯖꯂꯤ ꯄꯨꯡꯈꯥꯏꯃꯨꯛꯇꯪ ꯂꯩꯔꯒ ꯇꯧꯋꯣ ꯑꯟꯖꯂꯤ ꯆꯤꯆꯦ ꯌꯥꯝ ꯇꯜꯂꯤꯅꯦ ꯑꯦꯜ-ꯄꯤ ꯇꯧꯕꯁꯦ ꯁꯥꯊꯤꯅ ꯇꯜꯂꯤꯕꯣ ꯃꯤꯁꯨ ꯂꯥꯛꯁꯨ ꯂꯥꯛꯄꯤꯗꯦ ꯇꯧꯕꯁꯨ ꯇꯜꯂꯤ ꯃꯤ ꯂꯥꯛꯄꯤꯔꯗꯤ ꯈꯔꯁꯨ ꯐꯕ ꯑꯒꯨꯅ ꯐꯦꯁꯕꯨꯛ ꯅꯣꯇꯤꯐꯤꯀꯦꯁꯟ ꯌꯥꯝ ꯈꯪꯕꯅꯦꯕ ꯍꯥꯏ ꯈꯪꯉꯤꯅꯤ ꯑꯩ ꯈꯪꯉꯤꯅꯤ ꯅꯪ ꯈꯪꯉꯤꯅꯤꯀꯣ ꯑꯉꯥꯡ ꯅꯪ ꯈꯪꯉꯤꯅꯤꯀꯣ ꯐꯦꯁꯕꯨꯛ ꯅꯣꯇꯤꯐꯤꯀꯦꯁꯟꯒ ꯍꯧꯖꯤꯛ ꯆꯩ ꯆꯥꯅꯤꯀꯣ ꯅꯪ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯑꯗꯨꯅꯤ ꯆꯦ ꯌꯦꯅꯝꯁꯨ ꯐꯪꯗꯦ ꯌꯦꯅꯝꯁꯨ ꯐꯪꯗꯦ ꯃꯔꯣꯏꯁꯨ ꯐꯪꯗꯦ ꯁꯤꯡꯖꯨꯒꯤ ꯃꯔꯣꯏꯁꯨ ꯐꯪꯗꯦ ꯌꯦꯟꯅꯕ ꯃꯤꯁꯨ ꯂꯩꯇꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯁꯤꯒ ꯑꯩꯅ ꯊꯣꯡꯗꯅ ꯋꯥꯅ ꯊꯣꯡꯅ ꯌꯦꯜꯂꯒꯦ ꯍꯥꯏꯁꯨ ꯍꯥꯏꯗꯤ ꯑꯩꯅ ꯍꯧꯖꯤꯛꯇ ꯍꯥꯏꯈꯤꯕꯗꯣ ꯅꯥꯒꯥꯂꯦꯟ ꯃꯤꯁꯤꯡꯗꯣ ꯃꯥꯜꯂꯦ ꯈꯣꯠꯂꯦꯅ ꯃꯣꯏꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯁꯦ ꯍꯤꯟꯗꯨꯒ ꯃꯥꯟꯗꯕ ꯃꯥꯜꯂꯦꯕ ꯃꯄꯥꯟꯗ ꯂꯩꯌꯦꯅ ꯈꯔ ꯀꯣꯝꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯨ ꯃꯣꯏꯁꯤꯅ ꯅꯣꯛꯅꯈꯤ ꯇꯥꯔꯦꯅ ꯑꯋꯥꯕꯤꯅꯤ ꯄꯨꯔꯥ ꯂꯣꯏꯅꯤ ꯑꯗꯨꯒ ꯆꯦ ꯁꯣꯃꯥꯅ ꯃꯣꯏꯁꯤꯗ ꯄꯨꯖꯥ ꯄꯨꯖꯤ ꯌꯥꯝ ꯀꯜꯂꯤꯅꯦ ꯆꯦ ꯈꯨꯀꯟ ꯑꯃ ꯕꯣꯛ ꯈꯨꯀꯟ ꯑꯃ ꯑꯩꯈꯣꯏꯗꯤ ꯀꯆꯥꯅꯤ ꯆꯦ ꯑꯟꯖꯂꯤꯅ ꯍꯥꯎꯇ꯭ꯔꯦ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯑꯟꯖꯂꯤ ꯍꯥꯏꯅ ꯉꯔꯥꯡꯗꯤ ꯍꯧꯔꯝꯃꯤꯗꯣ ꯉꯁꯤꯗꯤ ꯁꯒꯣꯜꯍꯋꯥꯏ ꯎꯇꯤ ꯇꯧꯋꯤ ꯉꯁꯤꯁꯨ ꯁꯒꯣꯜꯍꯋꯥꯏ ꯎꯇꯤ ꯇꯧꯋꯦꯕ ꯉꯔꯥꯡꯒꯤꯗꯨꯗꯤ ꯃꯣꯇꯣꯔ ꯇꯪꯈꯥꯏꯅꯅꯤ ꯉꯔꯥꯡꯒꯤꯗꯨꯗꯤ ꯍꯥꯎꯋꯦ ꯁꯖꯤꯕꯨ ꯑꯣꯏꯕꯩꯔꯥ ꯈꯪꯗꯦ ꯀꯣꯕꯤꯒ ꯑꯂꯨꯒ ꯑꯃꯨꯛ ꯉꯧꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣ ꯉꯁꯤꯒꯤꯗꯨꯗꯤ ꯁꯒꯣꯜ ꯍꯋꯥꯏꯅꯤꯅ ꯌꯦꯅꯝ ꯌꯥꯎꯗꯕꯅꯤꯅ ꯍꯥꯎꯇꯦ ꯑꯩꯗꯤ ꯑꯗꯨꯒ ꯆꯦ ꯁꯣꯃꯥꯅ ꯁꯤꯗꯅ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯎꯔꯒ ꯅꯦꯄꯥꯂꯤꯗ ꯍꯦꯛꯇ ꯍꯪꯉꯦ ꯅꯦꯄꯥꯂꯤ ꯍꯥꯏꯗꯨꯁꯨ ꯁꯥ ꯉꯥ ꯆꯥꯕ ꯀꯥꯡꯕꯨꯅꯤꯗꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯉꯥꯛꯇꯪ ꯆꯥꯏꯌꯦꯅ ꯑꯩꯈꯣꯏꯅ ꯑꯥꯗ ꯁꯦꯡꯅ ꯂꯩꯖꯕꯁꯦ ꯃꯣꯏꯅꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕ ꯑꯗ ꯑꯁꯤꯒꯅꯅꯦ ꯅꯦꯄꯥꯂꯤꯔꯒ ꯅꯠꯇꯦ ꯁꯤꯒꯅ ꯅꯥꯒꯥꯂꯦꯟꯒꯤꯁꯦ ꯅꯥꯒꯥꯂꯦꯟ ꯄꯨꯂꯤꯁ ꯂꯩꯌꯦꯕ ꯁꯤꯒ ꯗꯃꯥꯗ ꯅꯥꯒꯥꯂꯦꯟ ꯃꯤꯗꯨꯗꯤ ꯈꯪꯉꯤꯅ ꯃꯐꯤ ꯃꯔꯣꯟ ꯁꯦꯠꯄ ꯈꯪꯗꯦ ꯀꯩ ꯈꯪꯗꯦ ꯑꯗꯨꯗꯨꯅ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯅꯥꯒꯥꯂꯦꯟꯒꯤꯔ ꯍꯥꯏꯅ ꯌꯥꯝꯅꯅꯦ ꯑꯗꯨꯅ ꯆꯦ ꯑꯩꯗꯤ ꯃꯄꯥꯟꯗ ꯂꯩ ꯀꯥꯏꯅ ꯑꯗꯨꯝ ꯐꯅꯦꯛꯇ ꯁꯦꯠ ꯂꯩꯖꯔꯦꯗ ꯃꯩꯇꯩꯅꯤ ꯈꯪꯅꯕ ꯍꯥꯏꯅ ꯑꯗꯨꯒ ꯑꯗꯨꯅ ꯑꯩ ꯁꯤꯕ ꯇꯥꯔꯦꯗ ꯍꯥꯏ ꯍꯩ ꯅꯪ ꯁꯤꯕ ꯌꯥꯗꯦꯀꯣ ꯅꯪꯕꯨ ꯑꯟꯖꯂꯤꯅ ꯑꯦꯜꯕꯤ ꯃꯤ ꯂꯥꯛꯇ꯭ꯔꯗꯤ ꯇꯜꯂꯤ ꯑꯁ ꯇꯜꯂꯤꯗ ꯑꯟꯖꯂꯤ ꯅꯪꯒꯤꯗꯤ ꯌꯥꯝ ꯂꯥꯛꯄꯤꯌꯦ ꯑꯩꯒꯤꯗꯤ ꯃꯤꯒ ꯂꯥꯛꯄꯤꯗꯦ ꯀꯅꯥꯝ ꯑꯉꯥꯡ ꯅꯪ ꯈꯪꯅꯦꯕ
ꯑꯩ ꯐꯦꯁꯕꯨꯛ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯦꯗ ꯏꯟꯁꯇꯥ ꯄꯥꯏ ꯎꯔꯕꯁꯦ ꯑꯦꯀꯗ ꯃꯥꯒꯦ ꯆꯠꯂꯝꯃꯤꯁꯦ ꯐꯦꯁꯕꯨꯛ ꯗꯤꯂꯦꯠ ꯇꯧꯈ꯭ꯔꯦ ꯏꯟꯁꯇꯥ ꯄꯥꯏꯔꯤ ꯑꯃꯨꯛ ꯇꯧꯔꯛꯑꯦ ꯌꯦꯡꯉꯣ ꯆꯦꯟꯖꯂꯤ ꯄꯣꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯥꯏ ꯀꯔꯤ ꯄꯣꯈ꯭ꯔꯒꯦ ꯑꯟꯖꯂꯤꯅ ꯑꯒꯨꯅ ꯀꯔꯤ ꯉꯝꯈ꯭ꯔꯒꯦ ꯑꯗꯩꯗꯤ ꯆꯦꯟꯖꯂꯤꯅ ꯃꯣꯏ ꯋꯥꯈꯜꯗꯨꯗꯤ ꯍꯦꯟꯃꯟꯈ꯭ꯔꯦꯆꯦ ꯀꯥꯏꯗ ꯍꯤꯟꯗꯨ ꯃꯥꯟꯗ꯭ꯔꯤꯅꯣ ꯑꯁ ꯈꯪꯗꯦꯗ ꯑꯟꯖꯂꯤ ꯑꯩꯈꯣꯏ ꯁꯤꯒ ꯌꯧꯅꯦ ꯃꯣꯏꯕꯨꯡ ꯈꯨꯖꯤꯁꯤ ꯑꯗꯩꯗꯤ ꯁꯤꯡꯖꯨ ꯅꯝꯃꯤ ꯕꯤꯟꯗꯤ ꯅꯝꯃꯤ ꯑꯗꯨꯏꯁꯨ ꯈꯤꯇꯪ ꯃꯄꯥꯟ ꯊꯣꯛꯂꯛꯑꯦ ꯀꯥꯏꯅ ꯁꯤꯡꯖꯨ ꯕꯤꯟꯗꯤꯒꯗꯣ ꯈꯇꯪ ꯂꯧꯊꯣꯛꯇꯅ ꯑꯗꯩ ꯈꯇꯪꯒ ꯀꯩꯅꯣ ꯇꯧꯗꯅ ꯂꯩꯒꯦ ꯀꯥꯏ ꯈꯟꯕꯁꯦ ꯃꯣꯏꯅ ꯈꯟꯈꯤꯗ꯭ꯔꯥ ꯍꯥꯏꯗꯅ ꯏꯔꯨ ꯊꯣꯛꯇꯅ ꯄꯨꯖꯥ ꯇꯧꯗꯅ ꯁꯤꯟꯗꯨꯔ ꯁꯨꯝ ꯂꯩꯔꯦ ꯀꯣꯛꯀ ꯁꯥꯒꯠꯂꯤ ꯁꯤꯜꯆꯔꯗꯐꯥꯎ ꯁꯨꯃꯥꯏꯅ ꯇꯧꯗꯦ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯑꯒꯨ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯗꯨꯒ ꯑꯗꯨꯅ ꯑꯒꯨꯅꯤ ꯑꯒꯨ ꯌꯥꯄꯣ ꯅꯠꯇꯦ ꯍꯥꯏ ꯑꯗꯨꯅꯤꯅꯦ ꯌꯦꯡꯉꯨꯅꯦ ꯑꯩ ꯐꯦꯁꯕꯨꯛ ꯄꯥꯏꯗꯦ ꯏꯟꯁꯇꯥ ꯄꯥꯏ ꯀꯥꯏꯅ ꯃꯤ ꯄꯨꯝꯅꯃꯛꯇ ꯑꯦꯛꯀꯗ ꯃꯥꯡꯉꯦ ꯑꯗꯩ ꯑꯒꯨꯅ ꯅꯨꯡꯉꯥꯏꯔꯣꯏ ꯄꯣꯅꯤ ꯀꯥꯏ ꯀꯩꯀꯩ ꯁꯥꯟꯅꯈ꯭ꯔꯒꯦ ꯑꯒꯨ ꯀꯔꯤ ꯌꯥꯄꯣꯠ ꯅꯠꯇ꯭ꯔꯤꯅꯣ ꯍꯥꯏ ꯑꯟꯖꯂꯤꯅ ꯑꯒꯨ ꯑꯃꯗꯨꯅ ꯌꯥꯝ ꯍꯔꯥꯎꯅꯒ ꯉꯝꯅꯤ ꯀꯥꯏꯅ ꯂꯥꯁꯇ ꯄꯣꯔꯦ ꯍꯥꯏꯌꯦ ꯀꯔꯤ ꯁꯥꯟꯅꯈ꯭ꯔꯕꯅꯣ ꯈꯪꯗꯦꯀꯣ ꯃꯣꯏꯁꯦ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯆꯦ ꯍꯥꯏ ꯗꯣꯅꯤ ꯑꯟꯖꯂꯤ ꯑꯟꯖꯂꯤꯗꯨꯒꯗꯤ ꯅꯨꯡꯉꯥꯏꯕꯅꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯄꯤꯛꯏꯉꯩꯗ ꯂꯩꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯕꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯃꯥ ꯑꯣꯏꯅ ꯍꯥꯏ ꯃꯣꯏ ꯍꯥꯟꯅ ꯐꯪꯉꯣꯏꯗ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨꯒ ꯆꯥꯕ ꯊꯛꯄ ꯁꯧꯒ꯭ꯔꯤꯁꯨ ꯐꯪꯉꯦ ꯍꯥꯏꯕꯅꯤ ꯑꯗꯩꯗꯤ ꯎꯁꯣꯏꯒ ꯁꯣꯏꯕꯨꯝꯒ ꯎꯁꯣꯏꯗꯤ ꯁꯥꯊꯤꯅ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒ ꯆꯤꯟꯖꯥꯛ ꯌꯥꯝ ꯃꯥꯟꯅꯩ ꯍꯥꯏꯕꯅꯤ ꯑꯩꯁꯨ ꯔꯨꯝꯗꯁꯨ ꯑꯌꯥꯝꯕ ꯐꯅꯦꯛ ꯁꯦꯠꯂꯤꯗ ꯑꯗꯣꯅꯤꯆꯦ ꯑꯩꯈꯣꯏ ꯔꯨꯝ ꯃꯅꯨꯡꯗ ꯐꯅꯦꯛ ꯁꯦꯠꯄ ꯂꯥꯛꯏꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯗꯤꯆꯦ ꯗꯨꯀꯥꯟ ꯃꯈꯥꯗ ꯍꯦꯛ ꯃꯈꯥꯗ ꯗꯨꯀꯥꯟ ꯂꯩꯌꯦꯕꯀꯣ ꯑꯗꯨꯏ ꯗꯨꯀꯥꯟꯗ ꯊꯣꯛꯄꯗꯨꯒꯁꯨꯅꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦꯗ ꯍꯥꯏꯗꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯣꯖꯔ ꯇꯥꯏꯞꯀꯗ ꯑꯗꯨꯝ ꯃꯣꯏ ꯀꯥꯡꯕꯨꯗꯨꯅ ꯁꯦꯠꯂꯤꯗꯅꯀꯣ ꯑꯌꯥꯝꯕ ꯑꯗꯨꯒꯗꯤ ꯑꯗꯨꯝ ꯐꯅꯦꯛ ꯄꯥꯏꯔꯒ ꯑꯗꯨꯝ ꯐꯤ ꯑꯃ ꯄꯥꯡꯅ ꯄꯥꯏꯔꯒ ꯑꯗꯨꯝ ꯀꯨꯝꯃꯦꯗ ꯑꯗꯨꯝ ꯃꯣꯏꯅ ꯍꯥꯏꯕ ꯑꯁ ꯃꯣꯏꯗꯤ ꯀꯩꯅꯣ ꯇꯧꯗꯦ ꯁꯦꯠꯄ ꯆꯥꯕꯗ ꯑꯗꯨ ꯅꯪꯗꯤ ꯐꯨꯜ ꯂꯤꯠꯂꯒ ꯂꯩ ꯀꯥꯏꯅ ꯍꯥꯏ ꯑꯩꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯣꯏꯒ ꯃꯥꯟꯅꯗꯦꯅꯦ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄꯅꯤꯅꯦ ꯍꯥꯏꯕ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯗꯨꯝ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗ ꯋꯥꯁꯜꯂꯛꯑꯦ ꯑꯩꯕꯨ ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯗ꯭ꯔꯅꯦ ꯑꯩꯈꯣꯏꯁꯨ ꯃꯣꯏꯒ ꯃꯥꯟꯅꯗꯦ ꯍꯥꯏꯅ ꯐꯨꯅꯤꯡꯉꯛꯄꯅ ꯑꯩꯁꯤꯅꯦ ꯑꯗꯩ ꯑꯒꯨꯅ ꯄꯣꯔꯦ ꯂꯥꯁꯇ ꯑꯃꯗꯣ ꯍꯥꯏ ꯀꯩ ꯁꯥꯟꯅꯈ꯭ꯔꯒꯦ ꯍꯥꯏꯕ ꯑꯟꯖꯂꯤꯅ ꯑꯗꯣ ꯑꯒꯨ ꯍꯥꯏꯗꯣꯔꯛꯄꯒ ꯇꯧꯊꯣꯔꯛꯄꯒ ꯆꯥꯟꯅꯗꯦ ꯍꯥꯏ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯆꯦ ꯑꯩꯗꯤ ꯐꯅꯦꯛꯀ ꯁꯦꯠꯇꯦꯗ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂ ꯂꯩꯌꯦ ꯑꯟꯖꯂꯤ ꯅꯪꯒꯤꯗꯨꯗꯤ ꯅꯨꯡꯉꯥꯏꯅꯤꯌꯦ ꯍꯥꯏꯗꯤ ꯅꯪꯒꯤꯗꯨꯗꯤ ꯑꯗꯨ ꯅꯣꯛꯅꯕ ꯃꯐꯝ ꯅꯠꯇꯦꯕ ꯑꯁꯤꯒꯅ ꯑꯃꯨꯛ ꯀꯩꯅꯣꯒꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯔꯥꯝ ꯅꯤꯡꯕ ꯀꯥꯡꯕꯨꯗꯣ ꯑꯩꯈꯣꯏꯁꯨ ꯍꯤꯟꯗꯨꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯣꯏꯅ ꯑꯃꯨꯛ ꯍꯦꯟꯖꯜꯂꯤꯗꯅ ꯑꯗꯨ ꯃꯣꯏꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯤ ꯑꯩꯈꯣꯏꯒ ꯁꯥꯊꯤꯅ ꯂꯥꯞꯅ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯅꯦꯄꯥꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯣꯏꯅ ꯅꯦꯄꯥꯂꯤꯔ ꯈꯛ ꯈꯟꯗꯦꯗ ꯃꯣꯏꯅ ꯌꯥꯝ ꯈꯜꯂꯤꯁꯦ ꯆꯩꯅꯥꯒꯤ ꯃꯤꯔꯅꯦꯕ ꯈꯜꯂꯤꯁꯦ ꯑꯗꯣ ꯅꯍꯥꯟꯁꯨ ꯑꯉꯥꯡ ꯇꯨꯏꯁꯟ ꯆꯠꯄꯗ ꯆꯩꯅꯥꯒꯤꯔ ꯀꯥꯏꯅ ꯍꯪꯉꯛꯑꯦꯕ ꯃꯤꯒꯤ ꯋꯥꯈꯜꯅꯤ ꯃꯣꯏꯅ ꯌꯥꯝ ꯂꯥꯞꯅ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒ ꯃꯣꯏꯒ ꯑꯝꯇ ꯎꯅꯗꯕꯗꯣ ꯅꯍꯥꯟꯒꯤ ꯑꯗꯨꯗꯨꯅ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯦ ꯈꯪꯕ ꯋꯥꯠꯄ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯑꯗꯣ ꯑꯒꯨ ꯍꯥꯏꯗꯣꯔꯛꯄꯗꯣ ꯆꯥꯟꯅꯗꯦ ꯍꯥꯏ ꯑꯗꯨꯒ ꯑꯒꯨꯅ ꯅꯣꯛꯈ꯭ꯔꯦ ꯑꯒꯨ ꯈꯨꯅꯣꯛ ꯂꯣꯏꯁꯟ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯟꯖꯂꯤꯅ ꯃꯣꯏꯁꯨ ꯍꯦꯟꯃꯟꯈ꯭ꯔꯦ ꯃꯁꯥꯅ ꯈꯪꯕ ꯌꯥꯔꯤꯅꯤ ꯃꯩꯇꯩꯅ ꯑꯃꯅꯤ ꯃꯣꯏꯅ ꯑꯃꯅꯤ ꯃꯥꯟꯅꯗꯦ ꯈꯪꯗꯦ ꯑꯟꯖꯂꯤ ꯃꯣꯏ ꯈꯪꯗꯦ ꯑꯗꯨꯗꯤ ꯂꯥꯏꯔꯗꯅ ꯃꯣꯏꯅ ꯍꯥꯏꯕ ꯑꯁꯥꯝꯗ ꯃꯤꯅ ꯃꯤ ꯆꯥꯏ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯑꯩꯅ ꯂꯣꯏ ꯆꯥꯕꯅꯤ ꯆꯠꯂꯨ ꯆꯣꯅ ꯍꯥꯏꯕ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯃꯁꯛꯁꯦ ꯎꯔꯒ ꯆꯥ ꯃꯅꯥ ꯍꯣꯡꯕ꯭ꯔꯥ ꯈꯪꯕ꯭ꯔꯥ ꯑꯁꯥꯝꯗꯩꯅꯤ ꯍꯥꯏꯗꯨꯒ ꯆꯥꯃꯅꯥ ꯌꯥꯝ ꯍꯣꯡꯉꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯆꯥꯃꯅꯥ ꯍꯣꯡꯕ꯭ꯔꯥ ꯑꯗꯩꯗꯤ ꯑꯩꯅ ꯍꯥꯏꯕ ꯍꯣꯡꯉꯝꯒꯅꯤ ꯕꯒꯥꯟꯗ ꯍꯥꯏꯅ ꯍꯥꯏꯕ ꯑꯩꯈꯣꯏꯕꯨ ꯑꯁꯥꯝꯗ ꯂꯩꯌꯦꯅ ꯑꯩꯈꯣꯏ ꯆꯥ ꯃꯅꯥ ꯈꯨꯜꯂꯥꯒꯤ ꯆꯥ ꯃꯅꯥ ꯊꯛꯄ꯭ꯔꯅꯦ ꯀꯅꯥꯝ ꯑꯩꯈꯣꯏꯗꯨꯒ ꯀꯅꯥꯝ ꯊꯛꯅꯗꯦ ꯑꯌꯥꯝꯕꯅ ꯑꯗꯨ ꯀꯅꯥꯝ ꯍꯦꯛ ꯊꯛꯇꯦ ꯑꯌꯥꯝꯕ ꯊꯛꯇꯦ
ꯑꯗꯨꯝ ꯃꯣꯏꯅ ꯁꯨꯡꯉ ꯈꯣꯠꯂꯒ ꯄꯦꯀꯦꯠꯇ ꯗꯨꯀꯥꯟꯗ ꯌꯣꯜꯂ ꯊꯛꯏꯗꯨꯅꯤ ꯃꯣꯏꯅ ꯌꯥꯝꯅ ꯍꯟꯊꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦꯗ ꯑꯩꯈꯣꯏꯔꯣꯝꯒꯤ ꯃꯤꯁꯦ ꯑꯗꯨꯅ ꯅꯣꯛꯅꯗꯦ ꯏꯪꯁꯨ ꯏꯪꯕꯅꯤꯅ ꯐꯅꯦꯛ ꯁꯦꯠꯇꯦꯕ ꯍꯣꯏ ꯍꯣꯏ ꯁꯦꯠꯈ꯭ꯔꯕꯅꯦ ꯑꯟꯖꯂꯤꯗꯨꯒꯗꯤ ꯀꯩꯁꯨꯝ ꯇꯧꯗꯕꯅꯤ ꯑꯗꯣ ꯑꯒꯨꯅ ꯍꯔ ꯍꯔ ꯁꯅꯥꯃꯍꯤ ꯖय ಶ್ರೀ ꯍꯌꯨꯝ ꯁꯤꯗꯕ ꯍꯌꯨꯝ ꯁꯤꯗꯕ ꯑꯟꯖꯂꯤꯅ ꯃꯣꯏꯅ ꯀꯩꯒꯤꯅꯣ ꯆꯦ ꯀꯩ ꯖꯥꯠꯅꯣꯅ ꯍꯥꯏꯌꯦ ꯃꯣꯏꯁꯦ ꯀꯩꯅꯣꯒꯤꯅꯦ ꯑꯟꯖꯂꯤ ꯀꯩ ꯑꯩ ꯍꯦꯛ ꯃꯅꯥꯛꯇ ꯂꯩ ꯇꯥꯅꯤ ꯌꯨꯄꯤ ꯀꯥꯡꯕꯨꯅꯤ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯑꯒꯨ ꯖय ಶ್ರೀ ꯀ꯭ꯔꯤꯁꯅ ꯍꯥꯏꯒꯗꯕ ꯍꯌꯨꯝ ꯅꯠꯇꯦ ꯆꯦ ꯃꯄꯥꯟꯒꯤ ꯃꯤꯅ ꯃꯩꯇꯩ ꯍꯥꯏꯕ ꯌꯥꯁꯦ ꯌꯥꯝꯅ ꯈꯪꯗꯦ ꯑꯗꯨꯅꯅꯤ ꯍꯣꯏ ꯍꯣꯏ ꯆꯦ ꯃꯩꯇꯩꯁꯦ ꯈꯪꯗꯦꯕꯀꯣ ꯑꯗꯨꯗꯤ ꯈꯪꯉꯁꯨ ꯆꯦ ꯈꯪꯗꯦꯗ ꯃꯣꯏꯅꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯞꯅ ꯂꯩꯕꯅꯤꯅ ꯅꯣꯔꯠ ꯏꯁꯁꯦ ꯏꯇꯩ ꯇꯩꯁꯤꯟꯅꯔꯦ ꯑꯗꯩꯗꯤ ꯃꯁꯛꯁꯨ ꯃꯣꯏꯅ ꯆꯤꯡꯅꯩꯗꯨꯁꯨ ꯃꯁꯛꯁꯨ ꯃꯥꯟꯅꯩꯅꯀꯣ ꯃꯥꯟꯅꯕꯅꯤꯅꯅꯦ ꯍꯥꯏꯗꯤ ꯏꯑꯣꯏꯗ ꯑꯣꯏꯔꯕꯣꯏ ꯈꯜꯂꯦꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯈꯪꯗꯦ ꯃꯤ ꯈꯇꯪ ꯑꯇꯣꯞꯄ ꯖꯥꯇꯤꯗ ꯑꯩꯈꯣꯏꯅ ꯕꯤꯍꯥꯔꯤ ꯕꯤꯍꯥꯔꯤ ꯍꯥꯏꯗ꯭ꯔꯅꯦ ꯑꯗꯨꯃꯥꯏꯅ ꯀꯅꯥ ꯆꯨꯝꯃꯤ ꯀꯅꯥ ꯂꯥꯜꯂꯤꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯗꯣ ꯃꯣꯏꯅ ꯑꯩꯈꯣꯏ ꯁꯣꯟ ꯃꯤꯁꯦ ꯃꯣꯏꯅꯗꯤ ꯌꯥꯝꯅꯗꯤꯅꯦ ꯇꯥꯊꯤꯅꯗꯤꯅꯦ ꯎꯕ ꯍꯥꯏꯗꯤ ꯆꯩꯅꯥꯒꯤꯅꯤ ꯆꯥꯏꯅꯤꯁ ꯂꯣꯝꯒꯤꯅꯤ ꯀꯥꯏꯅ ꯍꯧꯖꯤꯛꯀꯤ ꯅꯦꯄꯥꯜꯒꯤꯔ ꯀꯥꯏꯗꯣ ꯁꯨꯁꯃꯤ ꯑꯩꯈꯣꯏꯅ ꯅꯦꯄꯥꯂꯤ ꯅꯠꯇꯦ ꯍꯥꯏꯔꯒ ꯆꯥꯏꯅꯤꯁꯂꯀ ꯍꯪꯉꯦ ꯑꯩꯁꯦ ꯆꯦ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯅꯍꯥꯟꯅꯦ ꯃꯄꯥꯒ ꯁ꯭ꯀꯨꯜꯗꯁꯨꯅꯦ ꯍꯪꯉꯦ ꯍꯥꯏꯀꯣ ꯑꯩꯈꯣꯏꯗꯗꯤ ꯑꯗꯨꯝ ꯑꯃꯅꯤꯅ ꯍꯪꯉꯦ ꯑꯇꯩꯗꯤ ꯌꯥꯝꯅ ꯍꯪꯉꯛꯇꯦꯕꯀꯣ ꯑꯗꯣ ꯃꯄꯥꯒ ꯇ꯭ꯋꯏꯁꯟ ꯊꯤꯟ ꯆꯠꯄꯗ ꯑꯉꯥꯡꯗꯅꯦ ꯆꯥꯏꯅꯤꯁ ꯃꯔꯣꯟꯒ ꯂꯣꯜꯂꯦ ꯍꯥꯏꯀꯣ ꯑꯉꯥꯡꯁꯤꯡꯗꯣ ꯃꯣꯕꯥꯏꯜꯗ ꯌꯦꯡꯉ ꯂꯣꯜꯂꯛꯅꯔꯦ ꯑꯗꯩ ꯃꯄꯥꯅ ꯈꯔ ꯀꯧꯔꯒ ꯙꯝꯀꯥ ꯇꯧꯔꯝꯕ ꯃꯥꯜꯂꯦꯕ ꯑꯗꯩꯗꯤ ꯑꯉꯥꯡꯁꯤꯡꯗꯣ ꯀꯩꯅꯣ ꯌꯥꯏ ꯑꯀꯣꯝꯕꯗꯩ ꯑꯉꯥꯡꯗꯣ ꯑꯪꯀꯜ ꯇꯧꯔꯔꯣꯏ 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 ꯇꯧꯔꯔꯣꯏꯅ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯂꯥꯁꯇ ꯑꯥꯔꯃꯤꯅꯦ ꯍꯥꯏꯗꯣ ꯁꯦꯂꯨꯠꯀ ꯀꯠꯂ ꯌꯥꯏ ꯑꯉꯥꯡꯗꯨꯅ ꯑꯗꯩ ꯅꯣꯛꯄꯅ ꯂꯣꯏꯔꯦ ꯂꯥꯛꯑꯒ ꯇꯝꯃꯒ ꯑꯗꯩ ꯅꯍꯥꯟꯃꯨꯛꯁꯨ ꯁ꯭ꯀꯨꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯄꯗ ꯑꯩꯒ ꯑꯝꯇ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯁꯤꯅ ꯐꯣꯇꯣꯒ ꯀꯥꯞꯄꯤꯕ ꯍꯥꯏꯁꯦ ꯑꯩꯅ ꯃꯣꯔ ꯅꯥꯏꯠꯀꯤ ꯁꯥꯔꯤ ꯇꯧꯔ ꯁꯦꯠꯂ ꯆꯠꯂꯦꯕ ꯃꯣꯏꯅ ꯍꯥꯏꯕ ꯅꯪꯒꯤ ꯗ꯭ꯔꯦꯁꯇꯣ ꯑꯃꯨꯛ ꯎꯖꯗ꯭ꯔꯤ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯁꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯁꯤꯕꯤꯖꯟ ꯇꯧꯕ ꯆꯠꯄꯗ ꯑꯗꯨꯗꯤ ꯅꯣꯛꯅꯤꯡꯗ꯭ꯔꯤꯕꯗꯣ ꯑꯒꯨꯅ ꯆꯦ ꯁꯨꯁꯃꯤꯇꯥ ꯑꯩ ꯅꯍꯥꯟ ꯀꯩꯕ ꯈꯨꯡꯒꯪ ꯎꯈ꯭ꯔꯦꯀꯣ ꯅꯦꯅꯦ ꯃꯣꯃꯤꯒꯤ ꯑꯦꯜꯕꯤꯗ ꯈꯨꯡꯒꯥꯡ ꯎꯈ꯭ꯔꯦꯀꯣ ꯅꯦꯅꯦ ꯃꯣꯃꯤꯒꯤ ꯑꯦꯜꯕꯤꯗ ꯅꯪ ꯍꯦꯂꯥꯖꯥꯗꯕ ꯑꯉꯥꯡꯅꯤꯅꯦ ꯃꯐꯝ ꯊꯨꯡꯕ ꯑꯉꯥꯡꯅꯤꯅ ꯅꯪ ꯍꯌꯦꯡ ꯆꯥꯎꯔꯒ ꯅꯪꯅ ꯑꯍꯟ ꯑꯣꯏꯔꯒ ꯅꯣꯏ ꯂꯩꯀꯥꯏꯗꯣ ꯌꯥꯔꯣꯏ ꯅꯣꯏ ꯂꯩꯀꯥꯏꯗꯣ ꯋꯥꯅꯤ ꯅꯪ ꯁꯦꯟꯅꯕꯗ ꯑꯒꯨꯅ ꯍꯔ ꯍꯔ ꯁꯅꯥꯃꯍꯤ ꯖꯦ ꯁ꯭ꯔꯤ ꯍꯌꯨꯝ ꯁꯤꯗꯕ ꯑꯩ ꯅꯪꯒꯤ ꯍꯌꯨꯝ ꯁꯤꯗꯕꯁꯦ ꯍꯥꯏꯔꯗꯤ ꯖꯦ ꯁ꯭ꯔꯤꯁꯦ ꯍꯥꯏꯒꯅꯨꯗꯅ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯃꯣꯏꯗꯗꯤ ꯁꯤꯗꯕ ꯑꯃ ꯌꯥꯎꯔꯦ ꯃꯣꯏꯁꯨ ꯁꯤꯊꯒꯗꯅꯤ ꯍꯥꯏꯅ ꯍꯣꯏ ꯃꯅꯦ ꯑꯟꯖꯂꯤ ꯃꯤꯒꯤ ꯃꯔꯝꯅꯤꯅ ꯋꯥꯁꯨ ꯌꯥꯝꯅ ꯉꯥꯡꯕ ꯌꯥꯗꯦ ꯃꯈꯣꯏ ꯉꯥꯡꯐꯝ ꯊꯣꯛꯄ ꯈꯔ ꯉꯥꯡꯉꯒꯀꯣ ꯑꯗꯨꯒ ꯀꯩꯅꯣꯅ ꯑꯟꯖꯂꯤꯒꯤꯁꯤ ꯄꯥꯈꯔꯦ ꯃꯤ ꯑꯩꯈꯣꯏꯅ ꯅꯦꯄꯥꯂꯤ ꯍꯥꯏꯔꯒ ꯆꯥꯏꯅꯤꯁꯂꯒ ꯍꯪꯉꯤ ꯑꯒꯨꯅ ꯀꯩꯅꯣ ꯍꯤꯟꯗꯨ ꯑꯣꯏꯔꯁꯨ ꯁꯅꯥꯃꯍꯤ ꯂꯥꯠꯇ꯭ꯔꯣ ꯂꯥꯠꯂꯤ ꯑꯒꯨ ꯂꯥꯠꯂꯤ ꯂꯥꯠꯂꯤ ꯁꯅꯥꯃꯍꯤꯗꯤ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯏꯃꯨꯡꯗ ꯂꯩꯌꯦ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯑꯣ ꯅꯨꯄꯤꯒꯤ ꯃꯤꯁꯦ ꯂꯥꯏ ꯌꯥꯝ ꯅꯤꯡꯕꯅꯤ ꯂꯥꯏ ꯌꯥꯝ ꯅꯤꯡꯉꯦ ꯑꯗꯣ ꯃꯣꯏꯁꯦ ꯀꯩꯅꯣꯁꯨ ꯈꯪꯗꯦꯗ ꯃꯣꯏꯁꯦ ꯋꯥꯈꯜ ꯌꯥꯝ ꯄꯤꯛꯏꯕꯀꯣ ꯑꯗꯩꯗꯤ ꯃꯣꯏꯅ ꯆꯥꯗ ꯊꯛꯇꯕꯅꯁꯨꯅꯤꯗ ꯑꯗꯨꯒ ꯆꯦ ꯁꯣꯔꯃꯥꯅ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕ ꯃꯩꯇꯩ ꯃꯁꯦꯟ ꯕꯖꯥꯔꯗ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯕꯅꯤ ꯆꯥꯏꯅꯤꯁ ꯃꯔꯣꯟꯅꯤ ꯍꯥꯏ ꯃꯣꯏꯅ ꯆꯦꯗꯣꯏ ꯑꯗꯨꯒ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯁꯦꯠꯆꯤꯜꯂ ꯆꯠꯂꯣ ꯆꯥꯏꯅꯤꯁ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯝꯒ ꯇꯣꯞ ꯑꯃꯒ ꯂꯤꯠꯁꯜꯂꯒ ꯐꯠ ꯆꯠꯂꯣ ꯑꯗꯨꯒꯅꯦ ꯆꯦ
ꯑꯩꯅ ꯅꯍꯥꯟ ꯎꯔꯛꯏꯕ ꯃꯣꯏ ꯑꯩꯅ ꯅꯍꯥꯟ ꯁꯣꯝꯗ ꯀꯩꯅꯣꯗ ꯁꯔꯣꯖꯤꯅꯤ ꯃꯥꯔꯀꯦꯠꯔꯣꯝꯗ ꯆꯠꯂꯨꯕ ꯍꯥꯎ ꯃꯌꯥꯝ ꯂꯩꯕꯀꯣ ꯃꯣꯏꯗꯤ ꯑꯗꯨꯝ ꯍꯥꯎ ꯐꯅꯦꯛ ꯁꯦꯠꯂꯒ ꯂꯥꯛꯏꯅꯦ ꯏꯆꯦ ꯃꯣꯏ ꯃꯌꯥꯝ ꯊꯦꯡꯅꯔꯤꯕ ꯍꯥꯎ ꯐꯅꯦꯛ ꯁꯦꯠꯂ ꯑꯗꯨꯝ ꯂꯥꯛꯏ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯍꯤꯟꯗꯨ ꯙꯔꯝ ꯍꯥꯏꯁꯦ ꯒꯧꯔꯗꯨꯅꯤ ꯅꯣꯏꯅ ꯃꯩꯇꯩ ꯍꯤꯟꯗꯨ ꯍꯥꯏꯔꯗꯤ ꯕꯦꯡꯒꯣꯂꯤꯁꯨ ꯁꯅꯥꯇꯟ ꯙꯔꯃꯁꯦ ꯍꯤꯟꯗꯨꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯑꯒꯨ ꯈꯨꯉꯥꯡ ꯎꯔꯕꯅꯤ ꯑꯒꯨ ꯈꯨꯡꯉꯥꯡ ꯎꯔꯕꯅꯤ ꯑꯁ ꯆꯦ ꯆꯨꯝꯃꯤ ꯑꯒꯨꯁꯦ ꯆꯥꯎꯔꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯅꯤ ꯑꯒꯨꯅ ꯋꯥꯔꯣꯏꯗ ꯍꯥꯏ ꯑꯩ ꯅꯪꯅ ꯍꯌꯦꯡ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯦꯀ꯭ꯔꯦꯇꯥꯔꯤꯒ ꯑꯣꯏꯔꯣ ꯄ꯭ꯔꯁꯤꯗꯦꯟꯒ ꯑꯣꯏꯔꯣ ꯅꯪꯅ ꯇꯧꯊꯗꯣꯏꯕ ꯗꯤꯃꯥꯟ ꯃꯌꯥꯝ ꯑꯣꯔꯗꯔ ꯃꯌꯥꯝꯁꯦ ꯃꯣꯏ ꯄꯥꯂꯣꯟ ꯇꯧꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯁꯅꯥꯇꯟ ꯍꯤꯟꯗꯨ ꯁꯦꯝꯅꯤ ꯃꯅꯤ ꯁꯦꯝꯅꯤ ꯁꯅꯥꯇꯟꯁꯨ ꯍꯤꯟꯗꯨ ꯁꯅꯥꯇꯟꯁꯤꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯁꯅꯥꯇꯟꯁꯤꯅ ꯃꯣꯏ ꯍꯥꯟꯅꯗꯒꯤ ꯂꯩꯖꯔꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯒ ꯆꯦ ꯁꯣꯃꯥꯅ ꯁꯨꯁꯃꯤ ꯁꯤꯗꯒꯤ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅꯗꯤ ꯐꯩ ꯃꯣꯏꯗ ꯑꯋꯥꯡ ꯃꯉꯣꯟ ꯊꯝꯗꯦ ꯆꯦ ꯑꯇꯣꯞꯄ ꯃꯐꯝꯒꯤ ꯂꯣꯏ ꯐꯕꯅꯤ ꯍꯥꯏꯗ꯭ꯔꯕꯥꯠ ꯂꯣꯝꯗ ꯕꯦꯡꯒ꯭ꯂꯣꯔ ꯂꯣꯝꯗ ꯂꯣꯏꯅ ꯐꯩ ꯃꯤ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯁꯤ ꯗꯤꯜꯂꯤꯁꯦ ꯃꯤ ꯌꯥꯝ ꯐꯠꯇꯦ ꯆꯦ ꯍꯥꯏꯗꯤ ꯁꯤꯒ ꯂꯩꯕ ꯃꯤꯁꯤꯡꯁꯦꯅꯦ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯃꯐꯝ ꯁꯨꯅ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯃꯣꯏꯅ ꯑꯃꯨꯛꯁꯦ ꯀꯦꯄꯤꯇꯦꯜꯁꯤꯒ ꯂꯩꯁꯜꯂꯕꯅꯤꯅꯅꯦ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯍꯥꯏꯗꯤ ꯌꯨꯝꯖꯥꯎꯗꯣ ꯃꯣꯏꯒꯤ ꯑꯣꯏꯔꯕꯅꯤꯅ ꯌꯥꯝ ꯆꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯈꯔ ꯇꯧꯏ ꯁꯤꯒ ꯑꯗꯨꯃꯗꯤ ꯇꯧꯏ ꯆꯦ ꯁꯤꯒ ꯑꯕꯨꯅ ꯅꯠꯇꯦ ꯑꯩ ꯚꯣꯏꯁꯇꯣ ꯑꯍꯟ ꯌꯥꯝ ꯃꯥꯟꯕꯅꯤꯀꯣ ꯍꯥꯏ ꯑꯩꯗꯤ ꯈꯪꯉꯦ ꯅꯪꯅꯦ ꯍꯥꯏꯅ ꯅꯪꯅ ꯆꯠꯀꯦ ꯍꯥꯏꯅ ꯍꯥꯏꯗ꯭ꯔꯤꯉꯩꯗꯁꯨ ꯑꯍꯟ ꯃꯥꯟꯕꯒ ꯅꯠꯇꯦ ꯑꯩꯗꯤ ꯑꯗꯨꯝ ꯈꯪꯉꯦ ꯅꯪꯅꯦ ꯍꯥꯏꯅ ꯑꯗꯨꯒ ꯆꯦ ꯁꯣꯃꯥꯅ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯗꯦ ꯍꯤꯟꯗꯨ ꯃꯨꯁꯂꯤꯝ ꯂꯩꯇꯦ ꯆꯞ ꯃꯥꯟꯅꯩ ꯍꯥꯏ ꯏꯁ ꯆꯦ ꯑꯩꯅ ꯈꯜꯂꯤꯅꯤ ꯃꯣꯏ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯗꯣ ꯆꯥꯗꯦ ꯆꯥꯗꯦꯅ ꯍꯥꯏꯔꯐꯥꯎꯗ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯀꯩꯅꯣꯗ ꯑꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯆꯦꯅꯗꯤ ꯍꯥꯏꯗꯣ ꯃꯨꯁꯂꯤꯝ ꯀꯥꯡꯕꯨ ꯑꯣꯏꯗꯤ ꯃꯣꯏꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏ ꯑꯥꯗꯗꯤ ꯑꯗꯨꯝ ꯂꯩꯃꯤꯟꯅꯩꯗꯣ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ ꯀꯅꯥꯝꯁꯨ ꯐꯩꯁꯨ ꯍꯥꯏꯗꯦ ꯐꯠꯇꯦꯁꯨ ꯍꯥꯏꯗꯦ ꯃꯥꯏꯅ ꯃꯥꯏ ꯆꯥꯛꯈꯨꯝꯗ ꯊꯣꯡꯖꯖꯕꯅꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤꯗ ꯑꯗꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯩꯅꯀꯣ ꯑꯗꯣ ꯅꯣꯏ ꯃꯌꯥꯝ ꯀꯩꯅꯣ ꯎꯔꯕꯣ ꯉꯔꯥꯡꯒꯤ ꯐꯦꯁꯕꯨꯛꯇ ꯂꯥꯛꯄ ꯐꯣꯇꯣ ꯀꯩꯅꯣꯒꯤꯗꯣ ꯁꯥꯒꯣꯔꯤꯀꯥ ꯔꯤꯖꯣꯔꯠꯀꯤ ꯏꯠ ꯅꯨꯃꯤꯠꯀꯤꯗꯣ ꯎꯅꯔꯕꯣ ꯑꯟꯖꯂꯤ ꯎꯔꯕꯣ ꯁꯥꯒꯣꯔꯤꯀꯥꯗꯣ ꯌꯣꯝꯈꯤꯕꯗꯣ ꯔꯣꯡꯄꯨꯔꯒꯤ ꯁꯥꯒꯣꯔꯤꯀꯥ ꯑꯒꯨꯅ ꯅꯠꯇꯦ ꯚꯣꯏꯁꯇꯣ ꯑꯍꯟ ꯌꯥꯝ ꯃꯥꯟꯕꯅꯤꯀꯣ ꯍꯥꯏ ꯑꯗꯨꯒ ꯑꯒꯨꯅ ꯔꯃꯥꯟꯗꯤ ꯙꯔꯃꯗꯤ ꯍꯥꯏ ꯔꯃꯥꯟꯗꯤ ꯙꯔꯃ ꯐꯤꯅꯤꯁ ꯑꯗꯩꯗꯤ ꯑꯒꯨꯅ ꯆꯨꯝꯃꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯩ ꯑꯣꯏꯒꯦ ꯈꯜꯂꯤꯅꯤ ꯎꯔꯕꯁꯦ ꯍꯧꯖꯤꯛꯇꯒꯤ ꯈꯜꯂꯝꯃꯤꯁꯦ ꯑꯗꯣ ꯅꯪꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯗꯤ ꯅꯣꯏ ꯂꯩꯀꯥꯏꯗꯣ ꯃꯊꯣꯡ ꯆꯥꯗꯣꯔꯤꯕꯣ ꯅꯪꯅ ꯈꯜꯂꯛꯄꯅꯤꯅ ꯅꯦꯛꯄꯅꯤꯅ ꯇꯧꯗꯣꯏꯁꯦ ꯑꯒꯨ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯆꯦ ꯁꯣꯃꯥꯅ ꯄꯤꯌꯨ ꯑꯩꯈꯣꯏ ꯚꯥꯃꯣꯟꯗꯤ ꯁꯅꯥꯃꯍꯤ ꯂꯥꯠꯇꯦ ꯆꯦ ꯚꯥꯃꯣꯟꯗꯤ ꯀꯩꯅꯣꯗ ꯂꯥꯏꯅꯤꯡꯗ ꯔꯥꯙꯥ ꯀ꯭ꯔꯤꯁꯅ ꯂꯥꯠꯂꯤꯗꯣ ꯆꯦ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯑꯒꯨ ꯚꯣꯠ ꯂꯦꯞꯍꯟꯅꯤ ꯃꯥꯛꯇꯤ ꯋꯥꯏꯇꯤꯗꯩ ꯑꯗꯨꯝ ꯚꯣꯠ ꯈꯣꯝꯕ ꯌꯥꯔꯦ ꯀꯩꯅꯣꯅꯦ ꯑꯟꯖꯂꯤ ꯅꯪꯕꯨ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗꯣ 65K ꯌꯧꯕꯅꯤ ꯌꯦꯡꯉꯨ ꯚꯣꯠ ꯈꯣꯝꯕ ꯍꯥꯏꯕꯨ ꯍꯩꯇ꯭ꯔꯥ ꯌꯦꯡꯉꯨ ꯑꯒꯨꯅ ꯏꯁ ꯆꯦ ꯑꯟꯖꯂꯤ ꯌꯥꯔꯦ ꯌꯥꯔꯦ ꯇꯣꯛꯑꯣ ꯌꯦꯡꯅꯤꯡꯗꯦ ꯀꯥꯏ ꯑꯒꯨ ꯁꯠ ꯁꯠ ꯆꯍꯤ 19 ꯁꯨꯗꯣꯛꯑꯣ ꯂꯦꯞꯊꯣꯛꯑꯣ ꯑꯒꯨꯅ ꯏꯁ ꯆꯦ ꯑꯟꯖꯂꯤ ꯌꯥꯔꯦ ꯌꯥꯔꯦ ꯑꯟꯖꯂꯤꯅ ꯎꯗꯦ ꯆꯦ ꯀꯩꯗꯧꯔꯤꯅꯣ ꯑꯁ ꯌꯦꯡꯉꯣ ꯑꯟꯖꯂꯤ ꯀꯩꯅꯣꯒꯤꯗ ꯑꯗꯨꯝ ꯅꯪ ꯐꯦꯁꯕꯨꯛꯇ ꯈꯛꯇꯪ ꯍꯣꯠꯂꯒ ꯌꯦꯡꯉꯨ ꯃꯤ ꯑꯩꯅꯁꯨ ꯁꯤꯌꯥꯔ ꯇꯧꯕꯅꯤ ꯁꯥꯒꯣꯔꯤꯀꯥ ꯔꯤꯖꯣꯔꯠꯇꯣ ꯃꯣꯏꯒꯤ ꯉꯔꯥꯡ ꯅꯍꯥꯟꯗꯣ ꯏꯠꯅꯤꯅ ꯏꯠꯀꯤ ꯆꯥ ꯂꯣꯏꯔꯒ ꯃꯣꯏ ꯀꯣꯏꯕꯤꯗꯣ ꯁꯥꯒꯣꯔꯤꯀꯥ ꯔꯤꯖꯣꯔꯠꯇꯨꯒ ꯂꯩꯕ ꯃꯣꯏꯒꯤ ꯀꯩꯅꯣꯒ ꯊꯝꯃꯤꯌꯦ ꯕꯥꯐꯦꯂꯣꯒ ꯊꯝꯃꯤꯌꯦ ꯏꯔꯣꯏ ꯃꯊꯛꯀꯗꯣ ꯌꯣꯝꯕꯤꯅꯤꯅꯦ ꯑꯦꯛꯗꯝ ꯃꯤ ꯃꯦꯂꯥꯅꯤ ꯃꯤꯅ ꯍꯥꯏꯈꯔꯦ ꯁꯥꯒꯣꯔꯤꯀꯥ ꯃꯦꯂꯥꯅꯦꯅ ꯂꯣꯏꯔꯕꯅꯤ ꯑꯝꯇ ꯌꯦꯡꯉꯨ ꯑꯒꯨꯅ
ꯍꯥꯎꯁꯤꯒ ꯌꯥꯝ ꯁꯥꯟꯅꯩ ꯍꯥꯏ ꯍꯥꯎꯁꯤꯒ ꯌꯥꯝ ꯁꯥꯟꯅꯩ ꯑꯁ ꯌꯦꯡꯉꯨꯀꯣ ꯐꯥꯎꯕ꯭ꯔꯣ ꯅꯪꯕꯨ ꯍꯥꯎꯁꯤ ꯁꯥꯟꯅꯕꯗꯣ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯍꯥꯎꯁꯤꯗꯣ ꯌꯥꯝ ꯁꯥꯟꯅꯗꯦꯅꯦ ꯑꯃꯨꯛ ꯅꯣꯏ ꯃꯅꯤꯄꯨꯔꯗꯩ ꯃꯦꯂꯥ ꯇꯧꯋꯦꯕꯀꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯟꯗꯛꯇꯤ ꯈꯪꯗꯦ ꯍꯟꯗꯛꯇꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯅꯦ ꯍꯥꯏꯗꯤ ꯂꯥꯟ ꯇꯧ ꯃꯇꯨꯡꯗꯩꯗꯤ ꯑꯗ ꯃꯅꯤꯄꯨꯔꯗꯩ ꯃꯦꯂꯥ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯍꯥꯎꯁꯤꯗꯣ ꯄꯨꯔ ꯂꯥꯛꯑꯦꯕ ꯑꯗꯨ ꯅꯠꯇꯕꯗꯗꯤꯅꯦ ꯗꯤꯋꯥꯂꯤꯗ ꯙꯣꯞ ꯈꯥꯎꯕꯗꯣ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯨꯁꯨ ꯙꯣꯞ ꯈꯥꯎꯕꯗꯨꯁꯨ ꯑꯗꯨꯒ ꯆꯦ ꯁꯜꯃꯥꯅ ꯗꯦꯜꯂꯤꯁꯦ ꯐꯠꯇꯦ ꯀ꯭ꯔꯥꯏꯝꯁꯨ ꯌꯥꯝ ꯀꯜꯂꯤ ꯅꯠꯇ꯭ꯔꯥ ꯑꯁ ꯀꯟꯈ꯭ꯔꯄꯣꯠꯅꯤ ꯆꯦ ꯍꯞꯇꯥ ꯃꯃꯥꯡꯗꯀꯣ ꯁꯤꯁꯤꯒ ꯀꯩꯅꯣ ꯂꯩꯕ ꯃꯤꯁꯤꯒ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯂꯩꯁꯦ ꯁꯤ ꯑꯥꯔ ꯄꯤ ꯂꯩꯔꯦ ꯑꯗꯩꯗꯤ ꯑꯥꯔ ꯑꯦꯐ ꯂꯩꯔꯦ ꯑꯗꯩ ꯅꯥꯒꯥꯂꯦꯟꯒꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯀꯩꯅꯣ ꯀꯦꯝ ꯉꯥꯛꯇꯅꯦꯕ ꯂꯩꯁꯦ ꯄꯨꯂꯤꯁꯀꯤꯁꯨ ꯑꯦꯀꯥꯗꯃꯤ ꯑꯗꯨꯒꯩꯗꯣ ꯇꯨꯛꯇꯨꯛꯀꯤꯗ ꯆꯠꯅ ꯇꯨꯛꯇꯨꯛꯀꯤ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯇꯨꯛꯇꯨꯛꯀꯤ ꯇꯣꯡꯕ ꯅꯤꯄꯥ ꯑꯃ ꯀꯥꯎꯊꯕꯤꯔꯝꯗꯅ ꯁꯤ ꯑꯥꯔ ꯄꯤꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯕꯤꯗꯅ ꯃꯦꯗꯤꯀꯦꯜꯗ ꯄꯨꯕꯤꯗꯅ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕ ꯃꯣꯏꯁꯦ ꯀ꯭ꯔꯥꯏꯝꯁꯦ ꯂꯦꯞꯄꯣꯠꯇꯦꯗ ꯍꯨꯔꯥꯟꯕꯅ ꯍꯨꯔꯥꯟꯕ ꯀꯜꯂꯤꯕ ꯍꯥꯏꯗꯤ ꯆꯦ ꯃꯣꯏꯅ ꯉꯥ ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯗꯣ ꯀꯔꯝꯕ ꯃꯑꯣꯡꯗꯅꯣꯕ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯈꯪꯗꯦꯕꯣ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯕꯥꯃꯣꯟ ꯁꯅꯥꯃꯍꯤ ꯊꯝꯕ ꯌꯥꯎꯔꯤ ꯃꯌꯥꯝ ꯑꯃ ꯍꯥꯏ ꯑꯣ ꯑꯟꯖꯂꯤ ꯅꯣꯏꯒꯤ ꯊꯝꯕ꯭ꯔꯥ ꯑꯗꯩꯗꯤ ꯑꯕꯨꯅ ꯚꯣꯠ 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 ꯄ꯭ꯔꯤꯌꯥꯅꯥꯗ ꯚꯣꯠ ꯄꯤꯕꯤꯌꯨꯗꯨꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯚꯣꯠ ꯄꯤꯌꯨ ꯚꯣꯠ ꯄꯤꯌꯨ ꯄ꯭ꯔꯤꯌꯥꯅꯥ ꯃꯥꯏꯃꯣꯝꯗ ꯚꯣꯠ ꯄꯤꯌꯨ ꯚꯣꯠ ꯄꯤꯌꯨ ꯚꯣꯠ ꯄꯤꯌꯨ ꯚꯣꯠ ꯄꯤꯌꯨ ꯂꯥꯎꯔꯛꯀꯅꯤ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯑꯩꯗꯤ ꯑꯕꯨꯗ ꯚꯣꯠ ꯁꯨꯡꯍꯥꯞ ꯍꯥꯞꯄꯣꯏ ꯑꯕꯨꯅ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯕꯥꯃꯣꯟꯗꯤ ꯂꯥꯏꯅꯤꯡꯊꯧ ꯂꯥꯠꯂꯤꯅ ꯍꯥꯏꯌꯦ ꯂꯥꯠꯄ ꯂꯩ ꯂꯥꯠꯄ ꯂꯩ ꯂꯥꯠꯇꯕ ꯂꯩ ꯌꯥꯏ ꯅꯪ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤ ꯌꯥꯝ ꯈꯪꯖꯤꯜꯂꯨꯅꯨ ꯑꯗꯨꯒ ꯂꯥꯏ ꯍꯥꯏꯕ ꯂꯥꯏꯁꯦ ꯑꯩꯅ ꯈꯟꯖꯕꯗ ꯑꯃꯠꯇꯅꯤꯀꯣ ꯑꯗꯣ ꯂꯥꯏ ꯍꯥꯏꯕ ꯂꯥꯏꯁꯦ ꯑꯩꯅ ꯊꯥꯖꯕꯗꯣ ꯑꯗꯨꯗꯨꯅꯤ ꯂꯥꯏ ꯍꯥꯏꯁꯦ ꯑꯟꯖꯂꯤ ꯑꯩꯈꯣꯏꯗꯤ ꯁꯅꯥꯃꯍꯤ ꯀꯅꯥ ꯂꯛꯁꯃꯤ ꯁꯅꯥꯃꯍꯤ ꯀꯅꯥ ꯂꯛꯁꯃꯤ ꯅꯔꯥꯌꯟ ꯊꯝꯃꯤ ꯃꯤꯒꯤꯗꯤ ꯍꯥꯏꯖꯕ ꯉꯝꯗꯦ ꯍꯥꯏ ꯁꯅꯥꯃꯍꯤ ꯀꯥꯗ ꯂꯛꯁꯃꯤ ꯅꯔꯥꯌꯟ ꯊꯝꯃꯤꯒꯤꯗꯤ ꯍꯥꯏꯖꯕ ꯉꯝꯗꯦ ꯍꯥꯏꯕ ꯑꯣ ꯆꯦ ꯁꯣꯔꯃꯥ ꯍꯣꯏꯒꯤ ꯑꯕꯨꯟ ꯍꯥꯎꯁꯤ ꯍꯩꯗ ꯐꯥꯔꯁ ꯂꯥꯏꯟ ꯐꯥꯎꯔꯦ ꯑꯣꯏꯃꯥ ꯀꯣ ꯍꯥꯎꯁꯤ ꯍꯩꯁꯦ ꯈꯇ꯭ꯔꯥꯅꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯍꯥꯎꯁꯤ ꯇꯧꯗꯦ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯑꯟꯖꯂꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯤꯂꯥ ꯂꯥꯛꯄ ꯇꯥꯔꯗꯤ ꯍꯥꯎꯁꯤꯁꯦ ꯄꯨꯔ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯍꯥꯎꯁꯤ ꯍꯥꯎꯁꯤ ꯍꯥꯎꯁꯤꯅ ꯑꯗꯣ ꯅꯤꯄꯥꯁꯤꯡꯗꯤꯁꯦ ꯌꯥꯝ ꯄꯥꯝꯕꯅꯤ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯕ ꯅꯤꯄꯥ ꯍꯥꯏꯗꯤ ꯂꯥꯏꯟꯒ ꯂꯦꯞꯅ ꯒꯣꯔꯣꯡ 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 ꯀꯥꯏꯅꯅꯦ ꯍꯥꯎꯁꯤꯅꯤ ꯍꯥꯎꯁꯤꯅꯤ ꯀꯥꯏꯅ ꯑꯗꯣ ꯀꯁꯥꯔꯗꯁꯨ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯃꯇꯝꯗ ꯍꯥꯎꯁꯤ ꯇꯧꯔꯝꯃꯦ ꯍꯥꯏ ꯍꯥꯎꯁꯤ ꯂꯤꯀꯣꯟ ꯀꯥꯏꯗꯣ ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯃꯨꯠꯊꯔꯛꯏꯅꯤꯗ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯆꯦꯒꯤ ꯍꯁꯕꯦꯟ ꯁꯤꯌꯥꯔ ꯄꯤꯔꯣꯏ ꯑꯗꯨꯒ ꯑꯒꯨ ꯅꯪꯒꯤꯗꯣ ꯀꯩꯅꯣ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯔ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯀꯩꯅꯣꯅꯣ ꯅꯠꯇꯦ ꯑꯒꯨ ꯅꯠꯇꯦ ꯁꯣꯔꯤ ꯑꯟꯖꯂꯤꯗ ꯍꯪꯉꯤꯕꯅꯦ ꯑꯒꯨꯅ ꯀ꯭ꯋꯤꯛ 5 ꯐꯥꯔꯁט ꯂꯥꯏꯟ ꯁꯦꯀꯦꯟ ꯂꯥꯏꯟ ꯊꯥꯔꯠ ꯂꯥꯏꯟ ꯏꯁꯇꯥꯔ ꯍꯥꯎꯁꯐꯨꯜ ꯁꯦꯀꯦꯟ ꯍꯥꯎꯁꯐꯨꯜ ꯑꯣꯏꯕ ꯁꯤ ꯑꯉꯥꯡꯁꯦ ꯃꯔꯝ ꯄꯨꯝꯅꯃꯛꯇ ꯃꯍꯩꯅꯤ ꯖ꯭ꯋꯥꯔꯤꯁꯨ ꯑꯣꯏꯔꯝꯃꯤ ꯀꯔꯤ ꯉꯥꯡꯕꯁꯤꯕꯨ ꯑꯗꯨ ꯍꯥꯏꯔꯒꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯨꯃꯥꯏꯅ ꯖ꯭ꯋꯥꯔꯗ ꯃꯗꯥꯎ ꯌꯥꯝ ꯌꯥꯕ ꯑꯉꯥꯡꯁꯨ ꯂꯩꯅꯤ ꯑꯗꯣ ꯈꯔꯝꯅꯗꯤ ꯑꯉꯥꯡꯒꯤ ꯃꯗꯥꯎꯗꯣ ꯖ꯭ꯋꯥꯔꯗ ꯂꯧꯊꯣꯛꯀꯅꯨꯗꯤ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯏꯇꯩꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯅꯦ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯅꯉꯣꯟꯗ ꯂꯨꯄꯥ 10 ꯈꯛ ꯄꯤꯅ ꯁꯥꯟꯅꯍꯜꯂꯣꯕꯀꯣ ꯙꯣꯞꯇꯨꯒꯁꯨ ꯖꯟꯗꯤ ꯃꯨꯟꯗꯥꯗꯨꯒꯁꯨ ꯃꯥ ꯂꯨꯄꯥ 500-400 ꯍꯦꯟꯅ ꯇꯥꯜꯂꯤ ꯑꯉꯥꯡ ꯄꯤꯛꯇ꯭ꯔꯨ ꯐꯣꯅꯥꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯆꯍꯤ 13-12 ꯁꯨꯔꯦꯅꯦ ꯑꯩꯅ ꯅꯧ ꯂꯥꯛꯏꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯦ ꯑꯩꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯥ ꯑꯗꯩꯗꯤ ꯑꯟꯖꯂꯤꯅ ꯑꯩꯈꯣꯏ ꯌꯨꯝ ꯂꯣꯝꯗꯁꯨ ꯊꯝꯃꯤ ꯁꯅꯥꯃꯍꯤ ꯊꯝꯃꯤ ꯑꯗꯩ ꯅꯨꯄꯥ ꯃꯌꯨꯝꯗꯁꯨ ꯊꯝꯃꯤ ꯑꯗꯣ ꯑꯩꯗꯤ ꯗꯨꯛ ꯌꯥꯝ ꯅꯤꯡꯗꯦ ꯍꯥꯏ ꯑꯗ ꯑꯟꯖꯂꯤꯅ ꯑꯩꯅ ꯄꯥꯝꯕꯗꯤ ꯂꯛꯁꯃꯤ ꯅꯔꯥꯌꯟ ꯅꯤꯡꯉꯦ ꯀ꯭ꯔꯤꯁꯅ ꯃꯍꯥꯗꯦꯕ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯍꯥꯗꯦꯕ ꯌꯥꯝ ꯅꯤꯡꯉꯤꯀꯣ ꯑꯩꯗꯤ ꯈꯪꯉꯦ ꯑꯩꯅ ꯔꯙꯥ ꯀ꯭ꯔꯤꯁꯅꯁꯨ ꯅꯤꯡꯉꯦ ꯑꯗꯨꯒ ꯃꯍꯥꯗꯦꯕ ꯌꯥꯝ ꯅꯤꯡꯉꯦ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯥꯟꯅ ꯂꯩꯁꯥꯔꯤꯉꯩꯗ ꯃꯍꯥꯗꯦꯕꯇ ꯅꯤꯡꯊꯧꯀꯥꯔꯥ ꯅꯣꯡꯃꯥꯏꯖꯤꯡꯂ ꯀꯥꯎꯔꯦ ꯑꯗꯨꯒꯁꯨ ꯈꯨꯔꯨꯝꯕ ꯆꯠꯂꯝꯃꯤ ꯈꯨꯟꯒꯤ ꯃꯍꯥꯗꯦꯕꯇꯨꯒ ꯑꯣ ꯑꯟꯖꯂꯤ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗꯁꯨ ꯊꯝꯗꯦ ꯑꯩ ꯎꯖꯗꯕ ꯑꯌꯥꯝꯕꯅ ꯊꯝꯅꯗꯦ ꯍꯥꯏ ꯑꯣ
ꯑꯗꯨꯒ ꯑꯒꯨꯅ ꯑꯩ ꯑꯉꯥꯡꯁꯦ ꯀꯩꯗꯧꯔꯒꯦ ꯆꯦ ꯁꯨꯁꯃꯤꯇꯥ ꯅꯪ ꯑꯉꯥꯡꯁꯦ ꯍꯦꯂꯥ ꯅꯠꯇꯦꯕ ꯅꯪ ꯑꯉꯥꯡꯁꯦ ꯅꯪꯒꯤ ꯆꯍꯤꯗꯨꯗꯅꯤ ꯑꯉꯥꯡꯁꯦ ꯅꯪ ꯑꯉꯥꯡꯁꯦ ꯋꯥꯔꯤ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯁꯔꯃꯥꯆꯦ ꯃꯤ ꯑꯅꯝꯕꯅꯗꯤ ꯊꯝꯅꯗꯕꯅꯤ ꯂꯥꯏꯁꯤꯡꯁꯦ ꯂꯥꯏꯅꯤꯡꯉꯤ ꯂꯥꯏꯁꯪꯒꯤ ꯂꯥꯏꯅꯤꯡꯉꯤ ꯍꯥꯏ ꯆꯦ ꯁꯔꯃꯥꯅ ꯍꯣꯏ ꯑꯟꯖꯂꯤ ꯍꯥꯏ ꯈꯪꯗꯦ ꯑꯩꯗꯤ ꯃꯍꯥꯗꯦꯕ ꯌꯥꯝ ꯅꯤꯡꯉꯦ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟ ꯁꯤꯗꯕꯗꯤ ꯑꯗꯨꯝ ꯏꯃꯨꯡꯗ ꯅꯤꯡꯉꯦ ꯑꯗꯨꯒ ꯃꯄꯥꯟꯒꯤ ꯑꯣꯏꯅ ꯃꯍꯥꯗꯦꯕꯗꯩꯗꯤ ꯑꯗꯨꯝ ꯈꯪꯗꯦꯗ ꯌꯥꯝ ꯅꯤꯡꯉꯦ ꯑꯩꯗꯤ ꯒꯅꯦꯁꯁꯨ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯑꯩꯁꯨ ꯃꯍꯥꯗꯦꯕ ꯄꯥꯝꯃꯤ ꯍꯥꯏ ꯑꯩꯗꯤ ꯃꯍꯥꯗꯦꯕꯁꯤ ꯅꯤꯡꯉꯒꯅꯦ ꯊꯨꯡꯇ ꯊꯨꯡꯉꯕꯣꯏ ꯈꯜꯂꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯩꯗꯤ ꯑꯁꯨꯝ ꯗꯤꯁꯥ ꯁꯣꯏꯈ꯭ꯔꯁꯨ ꯂꯥꯜꯂꯁꯨ ꯑꯗꯨꯝ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜꯁꯨ ꯑꯃꯈꯛ ꯂꯩꯌꯦꯕꯀꯣ ꯑꯩꯅ ꯁꯣꯏꯈ꯭ꯔꯁꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯑꯗꯨꯒ ꯑꯒꯨꯅ ꯂꯣꯏ ꯈꯪꯅꯕꯅꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯂꯣꯏ ꯈꯪꯅꯕꯅꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯑꯗꯨꯅ ꯆꯦ ꯊꯣꯛꯑꯒꯦꯀꯣ ꯊꯕꯛ ꯂꯣꯏꯁꯟꯒꯦ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯑꯟꯖꯂꯤ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯉꯁꯤ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯂꯥꯏꯚ ꯊꯥꯗꯣꯏꯅꯣ ꯆꯦꯁꯨ ꯌꯥꯝ ꯀꯨꯏꯔꯔꯣꯏꯗ ꯇꯟꯒ ꯍꯧꯔꯒ ꯅꯇꯣꯝꯇ ꯆꯥꯎꯋꯣ ꯅꯪꯗꯤ ꯋꯥꯏ ꯁꯪꯉꯤꯕꯅꯤꯅ ꯋꯥꯈꯜꯒꯗꯣ ꯁꯪꯉꯨꯅꯦꯅ ꯈꯟ ꯈꯟꯅ ꯑꯒꯨꯅ ꯂꯣꯏ ꯈꯪꯅꯕꯅꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯍꯥꯏ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯒ ꯑꯒꯨꯅ ꯗꯤꯋꯥꯂꯤ ꯈꯥꯎꯕꯗꯨꯗꯤ ꯈꯪꯕ꯭ꯔꯥ ꯈꯪꯉꯦ ꯗꯤꯋꯥꯂꯤ ꯈꯥꯎꯕꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯏꯄꯥꯝꯂꯣꯝꯗ ꯗꯤꯋꯥꯂꯤ ꯈꯥꯎꯕꯗꯣ ꯍꯥꯟꯅ ꯂꯩꯔꯝꯗꯦ ꯇꯧꯅꯗꯦꯕꯀꯣ ꯀꯁꯥꯔ ꯑꯗꯨꯒꯤꯗꯣ ꯖꯦꯟꯗꯤ ꯃꯨꯟꯗꯥꯗꯣ ꯌꯥꯝꯅ ꯇꯧꯅꯗꯕꯅꯦꯕ ꯍꯥꯟꯅꯗꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯁꯥꯔꯗꯁꯨ ꯌꯥꯝ ꯇꯧꯔꯦ ꯈꯨꯗꯤꯡꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏ ꯅꯤꯄꯥ ꯃꯌꯨꯝꯒꯤꯗꯤ ꯑꯩꯈꯣꯏ ꯍꯦꯛ ꯊꯣꯡꯒꯥꯟ ꯃꯅꯥꯛꯇꯣ ꯈꯥꯎꯔꯤꯅꯦꯕ ꯑꯁ ꯗꯤꯋꯥꯂꯤ ꯌꯧꯔꯛꯑꯗꯤ ꯏꯁꯤꯡꯀꯣ ꯅꯤꯁꯥꯅꯤꯅꯦ ꯑꯗꯨꯅ ꯂꯨꯄꯥ 100 ꯄꯨꯊꯣꯛꯀꯅꯤ ꯊꯥꯗꯣꯛꯆꯔꯛꯀꯅꯤ 100 ꯄꯨꯊꯣꯛꯀꯅꯤ ꯊꯥꯗꯣꯛꯆꯔꯛꯀꯅꯤ ꯉꯥꯏꯍꯥꯛꯇꯪꯗ ꯑꯃꯨꯛ ꯐꯥꯎꯔꯛꯄꯗꯗꯤ ꯂꯨꯄꯥ 10 ꯊꯥꯔꯅꯤ 90 ꯐꯥꯎꯔ ꯂꯥꯛꯑꯅꯤ ꯍꯔꯥꯎꯔꯦꯅ ꯑꯗꯩ ꯉꯥꯏꯍꯥꯛ ꯂꯩꯔ ꯐꯥꯎꯔꯦ ꯌꯧꯔꯒ ꯂꯨꯄꯥ 100 100 ꯊꯥꯗꯣꯛꯑ ꯆꯪꯉꯛꯑꯅꯤ ꯀꯩꯅꯣꯝꯃꯅꯤ ꯑꯗꯨꯒ ꯑꯃꯨꯛꯅ ꯊꯝꯕꯥꯜꯗ ꯊꯥꯎ ꯃꯄꯨꯒꯤꯗꯤ ꯊꯝꯕꯥꯜ ꯀꯥꯏ ꯇꯁ ꯇꯥꯏꯅꯤꯡꯗꯦꯀꯣ ꯊꯝꯕꯥꯜꯗ ꯊꯥꯎ ꯃꯄꯨꯒꯤꯗꯤ ꯊꯝꯕꯥꯜ ꯀꯥꯏ ꯑꯒꯨ ꯅꯪ ꯀꯌꯥ ꯌꯧꯔꯒꯦ ꯅꯪꯒꯤ ꯌꯥꯝꯃꯝꯃꯅꯤ ꯆꯤꯆꯦ ꯁꯪꯗꯦ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯆꯠꯄ ꯉꯝꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯁꯪꯗꯦ ꯆꯤꯆꯦꯗꯤ ꯆꯦ ꯁꯣꯃꯥ ꯀꯔꯝ ꯀꯥꯟꯗ ꯌꯨꯝ ꯊꯣꯛꯇꯣꯏꯅꯣ ꯀꯅꯥ ꯀꯅꯥꯅꯣ ꯃꯤ 3 ꯈꯛ ꯂꯩꯔꯤꯁꯦ ꯌꯦꯟꯁꯤꯟ ꯃꯨꯟꯗꯥ ꯓꯟꯗꯤ ꯀ꯭ꯋꯥꯛ ꯊꯝꯕꯥꯜ ꯑꯃꯗꯣ ꯀꯥꯎꯔꯦ ꯈꯪꯗꯦꯅꯦ ꯃꯗꯨ ꯀꯩꯅꯣ ꯍꯥꯏꯅ ꯃꯃꯥꯅꯁꯨ ꯀꯦꯟꯁꯤ ꯍꯥꯏ ꯃꯃꯥ ꯂꯥꯛꯄꯗ ꯃꯃꯥ ꯑꯩ ꯁꯒꯣꯜ ꯍꯋꯥꯏ ꯎꯇꯤ ꯊꯣꯡꯕ ꯆꯥꯏ ꯑꯉꯥꯡ ꯍꯧꯒꯠꯂꯦ ꯁꯨꯁ ꯑꯗꯨꯗ ꯁꯥꯔꯕꯣ ꯁꯥꯔꯦ ꯃꯃꯥ ꯁꯥꯔꯦ ꯑꯣ ꯃꯃꯥ ꯂꯥꯛꯑꯦ ꯀꯩꯅꯣꯅꯦ ꯑꯩ ꯀꯩꯅꯣ ꯇꯧꯒꯦꯅꯦ ꯃꯉꯣꯟꯗ ꯕꯤꯁꯀꯨꯠ ꯑꯝꯇ ꯄꯤꯖꯒꯦꯅꯦ ꯕꯤꯁꯀꯨꯠ ꯂꯣꯏꯈ꯭ꯔꯕꯅꯦ ꯅꯪ ꯆꯥꯊꯣꯛꯈ꯭ꯔꯕꯣ ꯑꯔꯦ ꯈꯤꯇꯪ ꯄꯤꯁ ꯑꯃꯈꯛ ꯂꯩꯕꯅꯦ
ꯂꯥꯛꯑꯅꯤ